ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥ ꯉꯟꯅ ꯀꯥꯏꯅꯈꯤꯗꯨꯅ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗ ꯃꯄꯥꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄꯤ ꯇꯣꯃꯥꯜꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯒꯨꯝꯅ ꯇꯔꯨ ꯇꯅꯥꯟꯕ ꯀꯦꯕ ꯃꯧꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯗꯦ꯫ ꯏꯆꯝ ꯆꯝꯅ ꯏꯉꯥꯎ ꯉꯥꯎꯖꯅ ꯂꯩꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯊꯥꯗꯣꯏ, ꯅꯪꯕꯨ ꯏꯄꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ, ꯅꯨꯃꯤꯠꯁꯤ ꯌꯧꯔꯦ꯫ ꯏꯄꯥꯒꯤ ꯊꯥꯗꯣꯏ, ꯏꯆꯥ ꯊꯣꯏꯕꯤ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ." ꯊꯥꯗꯣꯏ ꯃꯄꯥꯅ ꯀꯧꯔꯤꯕꯒꯗꯣ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ, ꯑꯗꯨꯃꯛ ꯈꯣ ꯈꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ "ꯍꯩꯃ, ꯑꯩꯅ ꯀꯧꯔꯤꯒꯁꯤ ꯇꯥꯗꯈꯩ ꯅꯥꯈꯣꯛꯇꯨꯅ ꯂꯩꯔꯦꯅꯦ ꯃꯁꯤꯗꯤꯕ꯫ ꯍꯩ, ꯏꯄꯥꯒꯤ ꯊꯥꯗꯣꯏ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯅꯨꯃꯤꯠꯁꯤ ꯌꯧꯔꯦ꯫ ꯊꯥꯗꯣꯏ, ꯊꯥꯗꯣꯏ." ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯊꯥꯗꯣꯏ ꯃꯃꯤꯠꯀꯥꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯛꯇꯨꯅ, "ꯕꯥꯕꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ." "ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯇꯨꯝꯃꯣ, ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯟ ꯌꯧꯔꯦ, ꯅꯨꯃꯤꯠꯅ ꯅꯜꯂꯒ ꯍꯧꯒꯠꯄ ꯇꯧꯏꯗꯦ꯫ ꯁꯦ ꯍꯧꯒꯠꯂꯨꯁꯦ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯁꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ." ꯊꯥꯗꯣꯏ ꯍꯀꯥꯝꯒ ꯋꯥ ꯋꯥ ꯆꯟꯗꯨꯅ, "ꯕꯥꯕꯥ, ꯑꯗꯣ ꯑꯩꯒꯤ ꯁꯪꯒꯣꯝ ꯂꯣꯜꯂꯕꯣ?" "ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯁꯪꯒꯣꯝꯗꯣ ꯂꯣꯟꯗ꯭ꯔꯦ, ꯃꯩꯔꯥꯕꯗꯣ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯇ꯭ꯔꯤ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯪꯅ ꯑꯣꯏꯅ ꯁꯪꯒꯣꯝꯗꯣ ꯃꯣꯏꯗꯒꯤ ꯂꯧꯔꯨꯔꯣ." "ꯍꯣꯏ ꯕꯥꯕꯥ, ꯑꯩ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯂꯒ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯀꯣꯛꯀ ꯍꯣꯠ ꯍꯣꯠꯇꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ "ꯍꯩ, ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯅꯁꯝ ꯅꯅꯥꯒꯗꯣ ꯅꯤꯡꯊꯤꯖꯅ ꯅꯥꯟꯊꯣꯛ, ꯅꯀꯣꯛ ꯅꯔꯨ ꯏꯐꯥ ꯐꯥꯈꯩ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯤ." ꯁꯣꯝꯗ ꯊꯥꯗꯣꯏ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯒ ꯃꯥꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯃꯩꯔꯥꯕꯒꯤ ꯃꯌꯨꯝꯗ ꯁꯪꯒꯣꯝ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯃꯩꯔꯥꯕ, ꯃꯩꯔꯥꯕ!" ꯂꯩꯇꯖꯥꯠꯂꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ? "ꯍꯣ ꯃꯩꯔꯥꯕ!" ꯂꯩꯃꯅ, "ꯍꯩꯃ, ꯊꯥꯗꯣꯏ, ꯏꯆꯥ ꯂꯥꯛꯏꯔꯣ?" "ꯍꯣꯏ ꯏꯃꯥꯕꯣꯛ." "ꯑꯗꯣ ꯏꯃꯥꯕꯣꯛ, ꯃꯩꯔꯥꯕ ꯂꯩꯇ꯭ꯔꯣ? ꯉꯁꯤꯗꯤ ꯃꯥ ꯑꯩꯈꯣꯏꯗ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯃꯥꯅ ꯂꯥꯛꯇꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯁꯪꯒꯣꯝ ꯂꯧꯕ ꯂꯥꯛꯑꯕꯅꯤ." "ꯃꯥꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ, ꯃꯗꯨꯒꯤ ꯄꯥꯈꯪ ꯑꯄꯨꯝꯕꯗꯣ?" "ꯏꯕꯨꯡꯉꯣꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤꯗꯣ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯦꯗꯅ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯂꯒ ꯁꯟꯕꯤ ꯊꯤꯕ ꯊꯣꯛꯈꯤꯌꯦ꯫ ꯏꯆꯥꯒꯤ ꯁꯪꯒꯣꯝ ꯊꯤꯜꯂꯛꯇ꯭ꯔꯤꯕꯗꯣ ꯁꯟꯕꯤꯗೋ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯒꯤꯅꯤ." "ꯏ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕ ꯃꯗꯨꯒꯤ ꯁꯟꯕꯤꯗꯨꯗꯤ? ꯅꯠꯇꯦ, ꯃꯋꯥꯒ ꯅꯥꯏꯈ꯭ꯔ ꯖꯥꯠꯂꯕ ꯃꯗꯨꯒꯤ ꯁꯟꯕꯤ ꯆꯥꯖꯦꯟꯕꯤꯗꯣ?" "ꯍꯩꯃ, ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯅꯥꯇꯩ ꯆꯥꯕ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦꯍꯦ꯫ ꯑꯁꯦꯡꯕ ꯏꯃꯥꯕꯣꯛ, ꯅꯣꯏ ꯁꯟꯕꯤꯗꯨ ꯆꯦꯟꯈ꯭ꯔ ꯖꯥꯠꯂꯣ?" "ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯁꯟꯅꯕꯨ ꯃꯤꯗꯧꯅ ꯆꯦꯟ ꯆꯣꯡ ꯇꯧꯏ ꯍꯥꯏꯕ꯭ꯔꯣ? ꯀꯅꯥ ꯈꯪꯉꯤ, ꯁꯟ ꯂꯥꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯗꯨ ꯇꯨꯡꯗ ꯀꯣꯛꯏꯅꯔꯝꯃꯁꯨ." "ꯀꯗꯥꯏꯗꯒꯤꯅꯣꯗ, ꯍꯟꯖꯤꯟꯐꯝ ꯈꯪꯗꯗꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯒ ꯃꯤꯅꯒ ꯐꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ." "ꯑꯗꯨꯗꯤ ꯏꯃꯥꯕꯣꯛ, ꯑꯩ ꯃꯩꯔꯥꯕ ꯊꯤꯔꯨꯈꯤꯒꯦ, ꯃꯥ ꯃꯊꯟꯇ ꯁꯟꯕꯤꯗꯨ ꯊꯤꯕꯗ ꯋꯥꯔꯝꯃꯅꯤ, ꯑꯩ ꯑꯃꯨꯛꯇ ꯃꯇꯦꯡ ꯇꯧꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏ ꯂꯩꯃꯅ ꯋꯥꯒ ꯍꯥꯏꯕ ꯅꯪꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯆꯠ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯋꯥꯒ ꯍꯥꯏꯕ ꯅꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯃꯩꯔꯥꯕꯕꯨ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯁꯟꯕꯤ ꯑꯃ ꯆꯤꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ "ꯑꯣ, ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯁꯟꯕꯤ ꯃꯥꯡꯉꯦ ꯍꯥꯏꯗꯨꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯨꯔꯥꯜꯂꯤꯕ ꯑꯣꯏꯔꯦꯀꯣ? ꯈꯪꯗꯦꯅ, ꯉꯁꯤꯗꯤ ꯃꯤꯒꯤ ꯁꯟꯕꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯅꯩꯈꯥꯏꯒꯦ." "ꯍꯦ, ꯅꯪ ꯉꯥꯏꯈꯣ!" ꯆꯠꯂꯝꯕ ꯅꯨꯄꯥꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯅꯪ ꯁꯤ ꯂꯥꯎ." "ꯑꯩꯕꯨꯔꯣ? ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗꯅꯣ? ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯥꯎ." ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨꯗ ꯂꯣꯌꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯍꯩꯃ, ꯃꯤꯅ ꯂꯥꯎ ꯍꯥꯏꯔꯒ ꯂꯦꯞꯇꯅ ꯁꯨꯝ ꯂꯩꯌꯦ, ꯁꯤꯗ ꯂꯥꯎ ꯍꯥꯏꯕꯅꯦ." ꯀꯩ ꯍꯥꯏꯒꯦ?" "ꯀꯩ ꯍꯥꯏꯒꯦ ꯀꯥꯏꯅ, ꯍꯦ ꯍꯨꯔꯥꯟꯕ!" "ꯍꯥ, ꯑꯩꯕꯨ ꯍꯨꯔꯥꯟꯕ?" ꯊꯥꯗꯣꯏ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯌꯥꯝ ꯑꯐꯥꯎꯕꯤꯒ ꯁꯥꯗꯅ, "ꯍꯨꯔꯥꯟꯕ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯁꯟꯕꯤꯁꯤꯗꯔꯥ ꯑꯩꯅ ꯍꯨꯔꯥꯟꯕ ꯍꯥꯏꯁꯦ? ꯏꯁ, ꯁꯟꯕꯤꯒꯁꯦ ꯃꯥꯒꯤꯗꯧꯅ ꯊꯧꯔꯤꯒꯁꯦ ꯆꯦꯠꯅꯒ ꯄꯥꯏꯔꯗꯤ ꯍꯟꯗꯣꯛꯁꯦ." ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯂꯣꯌꯥꯅ ꯄꯥꯏꯔꯤꯕ ꯁꯟꯒꯤ ꯊꯧꯔꯤꯒꯗꯨ ꯇꯥꯞ ꯃꯨꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯂꯣꯌꯥꯗꯤ,
ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯖꯥꯠ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯁꯟ ꯍꯨꯔꯥꯜꯂꯒ ꯄꯨꯔꯤꯕꯗꯤ ꯍꯥ ꯅꯪꯒꯤꯁꯦ ꯁꯟꯕꯤꯁꯤ ꯀꯅꯥꯅ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯅ ꯄꯨꯔꯨꯏꯅꯣ ꯅꯔꯣꯟ ꯆꯨꯝꯃꯨ ꯀꯩꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯁꯟꯕꯤꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯒꯤ ꯁꯟꯕꯤꯁꯤ ꯍꯨꯒꯩ ꯍꯨꯔꯥꯜꯂꯒ ꯍꯨꯔꯥꯟꯗꯕꯒ ꯁꯥꯔꯛꯀꯅꯨ ꯑꯔꯦꯝꯕꯗꯀꯣ ꯈꯨꯅꯝꯁꯤꯗ ꯈꯨꯝꯖꯤꯜꯂꯛꯑꯗꯤ ꯇꯟꯗꯟ ꯄꯥꯏꯅꯤ ꯅꯪ ꯀꯥꯏꯗꯤ ꯉꯁꯤꯗꯤ ꯅꯪ ꯁꯟ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯦꯅ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒ ꯐꯨꯗꯦꯛꯍꯟꯒꯦꯕ ꯅꯪ ꯀꯩꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯏꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯕ ꯑꯩꯕꯨ ꯁꯟ ꯍꯨꯔꯥꯟꯕꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯏꯔꯥꯜ ꯁꯤꯕꯤꯔꯤꯁꯤꯕꯨ ꯅꯠꯇꯦ ꯁꯣꯝꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯏꯁ ꯍꯔꯦ ꯉꯝꯕꯤꯔꯦꯗꯀꯣ ꯁꯣꯝꯕꯨ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯀꯥꯏꯅ ꯅꯔꯥꯜꯒ ꯌꯥꯝ ꯂꯥꯟꯖꯗꯕ ꯃꯤꯅꯤꯅꯦ ꯅꯪꯅ ꯁꯥꯔꯤꯁꯤꯗꯤ ꯃꯤꯒꯤ ꯁꯟ ꯍꯨꯒꯩ ꯍꯨꯔꯥꯜꯂꯒ ꯂꯥꯟꯖꯗꯕ ꯃꯔꯥꯜ ꯂꯩꯇꯕꯒꯁꯨ ꯁꯥꯔꯤ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯪꯅ ꯁꯟꯁꯦ ꯆꯤꯡꯂꯒ ꯄꯨꯔꯝꯕꯗꯨꯃꯥꯏꯅ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯁꯟ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯦꯅ ꯑꯩꯅ ꯅꯪꯕꯨ ꯊꯧꯔꯤ ꯊꯨꯔꯒ ꯀꯣꯏꯄꯣꯛ ꯄꯨꯒꯗꯕ ꯃꯗꯨ ꯉꯝꯂꯣꯏ ꯀꯥꯏꯗꯤ ꯈꯟꯒꯅꯨ ꯉꯝꯒꯗꯧ ꯅꯨꯄꯤ ꯏꯔ ꯀꯩꯅꯣꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯒꯅꯨꯗ ꯉꯁꯥꯏꯗꯒꯤ ꯑꯩ ꯇꯥꯒꯦꯅ ꯁꯨꯝ ꯇꯥꯕ ꯁꯟꯁꯤ ꯑꯩꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯗꯤ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯍꯥꯏꯕꯕꯨ ꯅꯪꯅ ꯁꯟ ꯊꯧꯔꯤꯁꯦ ꯊꯨꯔꯒ ꯄꯨꯔꯝꯂꯤꯕꯁꯤꯅꯤ ꯋꯥꯕꯁꯤꯗ ꯂꯣꯏꯔꯦ ꯅꯪꯅ ꯎꯔꯩ ꯄꯥꯔꯩ ꯇꯧꯕꯅꯒ ꯀꯥꯟꯅꯔꯣꯏ ꯏꯔꯥ ꯏꯁꯥꯒꯤ ꯁꯟ ꯊꯧꯔꯤ ꯊꯨꯔꯒ ꯄꯨꯔꯝꯕꯒꯤ ꯁꯟ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯑꯉꯥꯎꯕꯤ ꯇꯥꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯍꯨꯔꯥꯟꯕꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯁꯟꯁꯦ ꯃꯄꯨ ꯈꯪꯍꯟꯗꯅ ꯍꯨꯔꯥꯜꯂꯒ ꯍꯨꯔꯥꯟꯗꯕ ꯁꯥꯏꯗꯣ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦꯀꯣ ꯋꯥꯗꯨ ꯆꯨꯝꯅ ꯆꯨꯝꯅ ꯑꯔꯦꯝꯕꯗ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯏꯁ ꯃꯤꯒꯤ ꯃꯄꯣꯠ ꯍꯣꯈꯩ ꯍꯨꯔꯥꯜꯂꯒ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯕꯤꯗꯣꯏꯕ ꯏꯁ ꯀꯤꯖꯩꯀꯣ ꯍꯨꯔꯥꯟꯕ ꯅꯪꯉꯣꯟꯗ ꯍꯨꯔꯥꯟꯕ ꯍꯥꯏꯕꯒꯤꯔꯣ ꯅꯪꯅ ꯁꯥꯎꯔꯛꯇꯣꯏꯁꯦ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯃꯥꯅꯤ ꯅꯪ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨꯁꯨ ꯁꯟ ꯍꯨꯔꯥꯟꯕ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯣꯌꯥꯗꯣ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯗꯣ ꯃꯥꯒꯤ ꯁꯟꯕꯤ ꯑꯗꯨ ꯍꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯇꯣꯔꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯀꯅꯥꯅꯣ ꯃꯥꯅ ꯀꯩꯒꯤꯅꯣ ꯅꯣꯏꯅꯤ ꯈꯠꯅꯔꯤꯗꯤ ꯃꯩꯔꯥꯕ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯇꯨ ꯅꯪꯒꯤ ꯃꯥꯡꯈꯤꯕ ꯁꯟꯕꯤꯗꯣ ꯃꯥꯅ ꯊꯥꯗꯣꯏ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯩꯔꯥꯕꯅ ꯃꯥꯒꯤ ꯁꯟꯕꯤꯗꯨꯒ ꯂꯣꯏꯅꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯗꯨꯕꯨ ꯑꯩꯒꯤ ꯁꯟ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯏꯁꯤꯗꯤ ꯊꯥꯗꯣꯏ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯀꯣꯛꯀ ꯍꯣꯠꯂꯒ ꯑꯩꯗꯤ ꯅꯪꯒꯤ ꯁꯟꯕꯤꯁꯤꯒ ꯃꯥꯟꯅꯕꯁꯤꯗ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯁꯟꯕꯤꯁꯦ ꯅꯪꯒꯤ ꯁꯟꯕꯤꯗꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯂꯣꯌꯥꯅ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯆꯥꯅꯨꯄꯤꯔ ꯅꯆꯦꯔ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯁꯟ ꯍꯨꯔꯥꯟꯕꯅꯤꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯇꯣꯔꯣ ꯏꯕꯦꯝꯃ ꯅꯪ ꯁꯤꯗꯤ ꯏꯇꯥꯎ ꯋꯥꯔꯧꯕꯤꯒꯅꯨ ꯁꯟꯕꯤ ꯑꯅꯤꯁꯤ ꯃꯥꯟꯅꯕꯁꯤꯗ ꯃꯥꯁꯨ ꯏꯇꯥꯎꯒꯤ ꯁꯟꯕꯤꯗꯣ ꯑꯩꯒꯤ ꯁꯟꯕꯤꯁꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯇꯧꯈꯤꯕ ꯑꯣꯏꯔꯝꯃꯤ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯏꯇꯥꯎ ꯍꯣꯏꯗ ꯋꯥꯔꯧꯗꯦꯗ ꯑꯗꯣ ꯑꯩ ꯈꯣꯏꯗꯧꯗꯤ ꯈꯔ ꯁꯥꯎꯒꯅꯤꯍꯦ ꯁꯥꯎꯕꯤꯔꯅꯨ ꯏꯇꯥꯎ ꯃꯥꯁꯨ ꯈꯪꯗꯗꯅ ꯇꯧꯖꯔꯤꯅꯤ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅꯤ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯁꯤ ꯍꯣꯏ ꯁꯤ ꯐꯔꯁꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯁꯟꯁꯦ ꯁꯟꯖꯥꯕꯨꯡꯗ ꯑꯃꯨꯛꯇ ꯊꯥꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯌꯥ ꯊꯥꯗꯣꯏꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯆꯠꯈꯤ ꯂꯣꯌꯥꯅ ꯆꯠꯈ꯭ꯔꯕꯗ ꯊꯥꯗꯣꯏꯅ ꯑꯁ ꯆꯣꯞꯄꯦ ꯆꯣꯞꯂꯦ ꯅꯪ ꯀꯩꯗꯧꯕꯒꯤ ꯃꯤꯉꯣꯟꯗ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯍꯥꯏꯔꯣꯏ ꯇꯨꯔꯣ ꯉꯥꯎꯕꯤ ꯅꯪꯕꯣ ꯑꯁ ꯅꯪꯒꯤ ꯁꯟꯕꯤꯁꯤꯒ ꯃꯥꯒꯤ ꯁꯟꯕꯤꯁꯤꯒ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯅꯪꯒꯤ ꯁꯟ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯕꯗꯣ ꯃꯥꯅ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯄ ꯄꯨꯔꯤꯕꯣꯏ ꯅꯤꯡꯗꯅ ꯇꯧꯔꯨꯕꯅꯤ ꯅꯪꯁꯨ ꯑꯝꯇ ꯌꯦꯡꯉꯨꯅꯤ ꯅꯪꯒꯤ ꯁꯟꯕꯤꯁꯤꯒ ꯃꯥꯒꯤꯁꯤꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯅ ꯃꯆꯨꯗꯒꯤ ꯆꯥꯎꯕꯗꯒꯤ ꯂꯣꯏ ꯃꯥꯟꯅꯗ꯭ꯔꯕ ꯍꯣꯏ ꯃꯥꯟꯅꯕꯨꯗꯤ ꯃꯥꯟꯅꯩ ꯑꯗꯣ ꯅꯪꯅ ꯀꯩꯀꯩ ꯍꯥꯏꯈ꯭ꯔꯒ ꯑꯃꯨꯛ ꯃꯤꯁꯤ ꯁꯥꯎꯍꯟꯈ꯭ꯔꯒꯦ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯈ꯭ꯔꯒꯦꯕ ꯌꯥꯝ ꯊꯤꯅ ꯉꯥꯡꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯁꯟ ꯍꯨꯔꯥꯟꯕꯒꯤ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯊꯧꯔꯤ ꯊꯨꯔꯒ ꯀꯣꯏꯆꯤꯡ ꯆꯤꯡꯂꯒ ꯄꯨꯅꯤ ꯀꯩꯅ ꯍꯥꯏꯔꯨꯔꯦ ꯑꯁ ꯅꯪꯒ ꯃꯩꯕꯦꯝꯃ ꯆꯣꯡꯂꯝ ꯆꯥꯕ ꯍꯦꯛ ꯇꯧꯗꯦ ꯑꯩꯁꯨ ꯁꯨꯝ ꯍꯨꯔꯥꯟꯕ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯅ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕ ꯅꯠꯂꯝꯗ꯭ꯔꯕꯅꯤꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤꯗꯤ ꯁꯤꯕꯨ ꯑꯣꯏꯅ ꯂꯥꯟꯕ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯕꯒꯤ ꯇꯧꯕꯅꯤ ꯊꯑꯣꯏꯅ ꯇꯧꯕꯁꯨ ꯅꯠꯇꯕꯁꯤꯕꯣ ꯍꯣꯏ ꯅꯪꯅ ꯈꯪꯗꯗꯅ ꯇꯧꯔꯨꯕꯅꯤ ꯅꯪꯅ ꯆꯨꯝꯃꯤ ꯅꯪ ꯂꯥꯟꯗꯦ ꯅꯪꯅ ꯂꯣꯏ ꯍꯦꯛ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯣ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯂꯒꯦ ꯅꯪꯁꯨ ꯆꯠꯂꯣꯀꯣ ꯍꯣꯏ ꯆꯪꯉꯣ ꯑꯗꯨꯗꯤ ꯑꯩ ꯆꯪꯒꯦꯀꯣ ꯃꯩꯔꯥꯕ ꯇꯍꯥ ꯇꯣꯔꯣ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣ ꯁꯤ ꯅꯪꯒꯤ ꯑꯉꯥꯡꯕ ꯑꯟꯗ꯭ꯔꯒꯨꯂꯥ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯑꯉꯥꯡꯕ ꯑꯟꯗ꯭ꯔꯒꯨꯂꯥ ꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ
Nacho moina sinnabani nangna angang ba andragulab chinbado yam pukchaba adugini saktibi. Numit khudingi nang nangona piba angang ba andragulab na somsya chinbada aisya mina noknarabani. Nuki noknajasan mawa laru dom chilu aina nungtigi dum pidoini. Hoi adudi ai sanglage kwa. Asi airamduna thadoy adu song-songdana mayumlomda sangki. Sangkribi thadoy ki mataw adu mayraba mumonok na yengsaduna magi sanbi aduda. Angangbi asise nangi nanam oidoini. Hayengne mana aikoida leirakanda nangi sajikado nanam masinaga thabidoini. Ainaga sajikaklaga nanam managa aigi naktaga phamlaga oinadoini. Nang hayengwai aikoi tainawgi matawdo yengba ngamjagadro. Tunglomdagi mapa asawna. Wari maka sathau ngari nibo nangi wari se. Baba karino ni pagi maison nang na dok thina khanglibdu mu karigino. Khangmana te pabani tha thajadana aigi nakda leplambadu sum leirambadu ado pabadi kamani ste leirami. O sanbi hanjilakti edana thiba thokraga sugan halaktabadu Isa siyauna sanbi huran bamina punna huran bikraba zala iduna isa thiba thuraklibanin he. Adugadi isa di sida nungsibagi oza sada leirami. Ado sanbido leiramlabani niyumda pubiraone. Aduga nangi oinabagi warido sangona pena liro swaidadi migi thonggalnina nungaitre hairiba. As akoi pabasidi wati yongangi shibu wani. Asiyaraga mayraba ikaibana mapagi mangda kuina lepangamdraduna magi sanbiyedu puraga mayum tamna prarabzatki. Somdana thadoi ngasai mana noyada tawkri matawado ningsing laga madom ikairaklammi. Thadoi makut aduna madom mamaydaga kumzillaga. As ikaibana sirida. Kaino haiba aina ngasa haikriba tawkri mayamduba. As khaluraga som ikairida. Gamzarreda idi ikaibana siri. Karino aigi isan pisina mamaiga kumzilaga tawrisina nati masibu ngawrosa hai pagi thadoi karino ni isana tawribdubo isa kaidawrage baba aigi se ikairini karigi ikari nati isabu ikaibaga khangbra haiwani khangradi kaino baba mi isia leisabini o leisabini di nasana khangzai wa oi phai madu khangbdo yam phai ado Isana ikairudagi maramdo pabada mukta hayuda nati mathong huktaba pakhangnaga isada leisabi luobi kuningkai torokok chawbi kakaida laknarakli raimi laknarakte paba adumna gaingona laknaraklagi kuningsina mamaiduda adum pisiledana oh loiredana aigi isana pisa mayumpan khanglaroibo ado isana ikaibagi maramdo hayui as haiba talida ikaise Kangida baba nasidi aisia pagida ikai asi haina thadoi phamlambadagi phuk haugatuna magi kada sensinki numit asigi nungthilni thadoi mata urirega loinana mata nungsi hoida marup lauba laklam thadoi ita urire nangi marup sibu karam kanda phaudoino phanadi yame akhoini na marup lauba chatlise phawdi nongta phawde khangdi daisu su phaw ek phawde masi matang pharaklabadi awunpot nangsin bahuragi tawbani Is nayumgasu panini malenya saktasiga. Is kaino yung pan bahisdi taybangi sa nabini nang sunongmudi na yung gado palagtoy ni Biem. Ha, aybo yung palakidoy ra. Ay di yung paloy da, nupagam da laysagi. Ho, hausik lay treso nongmudi soy na mapumana tamlamba nang gipunsi kuloy ang malaki niye. Nongmudi soy na nang gisu nung siba tamoy na koy dasaba isa ang malaki doy niya ngawbi. Tadoy. Matagi wadu tabada hanghawdana ngasai maga loyagana thengnakibadu khangning singlaklami kaino aina mamu ningsingaisina urireina kayaibano kaisumaidi ado nangi marup laubado kayam kuiduino yam kuibadi yaroi ko ai kaisum kuiroida ibani na marup lauba satlisya thengbu thengabudi dan charadi marup laubaga loiramdo mal thengeba matamsi ado nangna kuiba yaroi haidubu yumda thabakka lehobra kaidi thabaknoda thabakka leite mairabaga singju sabu chatlugi tawbani abok pisaki potphamda nangi mairabase nongmugi unahudrabadi yadaba maliko noyenisya phagi dagi marup oirambadagi nungsinakhiniko chohe nungsinaroi
mi akoinidi angang oringai sanaba marupni. Hayengwai khwang kolla phauba akoinidi marup adom sanadoini. Akoinigi nungsinaba kaidudine aada thawkro. Asi haina wari tawna lakpana marup hauriba mata nungsigi mayum adu yauraklam. Adubu itha thazadana ngasa ayukta Thadoina san huranbani haina maral sikiba loyado nungsi hoida leiramni madu ubada thadoidi. Asinu pasina nungsi hoida kaidoriba. Loyasu thadoi lakpa ubada. Kaino masigi leisabi sono sina sida kaidobu laisa. San huranbani kaina mu khatnaba ubu laisa. Thadoi loya leirambaduda khoktak saraduna changba ngamzada leptuna lei matawaduda urireina. Kaidauragi amuk leptan leiduna lao changasi. Urireiga Thadoiga ubada nungsi harau harauna. Haima, Urirei, Thadoi, noini marup lauba lairo. Urirei, hoi, kaino, migi leibamta ude, marup lauba loikrabra. Saina loikre, nangi selgado, aina loina pugat labani. Utokasu thengman krebe manangama. Asiyada doini, ado kanada paukrege marup duba. Awangi indom zamim tunda paukre. As daw yadi taliya laima. Somdanaina marup haunaba. Morok paibu ka puraga lai. Aduga marup paubri laradana lau pau nang. Ho mathang na mai na pauzara sanise. Asi haina nungsi amadi urireidu wari tauri. Adubu thadoidi anidogi wariduda yausinba tauda urireigi marumduda loyana udana bahaidana lumduna lepni. Loyasu suktoktuna thadoida dumak yigli. Urirei nungsida asumna hairaklamni. Nungsi asida nupa ama lairisi asibu kanano nahan kayamta ude. Asira aikoi itayni. Aikoi nihilgi masa nupani. Matam khara sida layba lakpani. Urireina. Noina taysidi masakadi naapihe. Naapan tumyabni. Maming kay gawgi. Naya gawani. Oo, pari. Ado, aikoi sasalagi. Hoy. Ado kayno, itathadoysina ngasa itiki wala ngamta ngangrisina kaydoragi. Kishum tawdi. Noyani warisa nabadu tarini. Ado, akoy amuk satlagi. Ita urirei lao chatlasi. Asi haina thadoina mang thaduna thongalomda prap thoki. Urireisu thadoigi tungda inaki. Laisabi aniduna satkrabada loya nungsigi manakta sanglaktuna. Nungsi, kay haigi itay. Asigi samphabise nangi namanabi uire. Kay mingkawgi masiho sonuzubise. Mani, maming budi thadoi kaupani. Ado kay gino itayna aigi ta thadoigi maming hanglibadia. Itaygi se Aigi ta thadoi se pamira. Kaideno. Asi sono subi toro kok zawbise. Idi kidu pam diba. Asi ga ngau bisini. Asa ina nangonda nupi kok sak pi maga khanei na wari libado. Haima. Itaida san uran bhaire na haibado. Ita thadoi noi re ko. Itai sauruno. Mahadinya masagi haini hairi kaya khangdabani mabuk apau ga diam phabani. Angau bini nangi na tasi. Somda thadoi Mairabaga singzu saba satkani haiba kauthoktuna magi phamungda hiptuna loyagi wakhal kanna khanni. Kaigino aina ngasagi nupadugi wakhalda sum kallaga leisibo. Aina khallaroi khallasu mathanda pangkanna khanjari hewani. Natraga aigisibu mapa misano. Khangjida sidi aigi wakhalse mahausaga yamanadre. Asi haina thadoi magi mon adu konduna yaoni. Kasagi nupado masakati yam phajainiko. Masanaga marola mapariba. Chung pirana marola masariba. Nupado nupani haiba. Mamu phajaba ai imana pokpadagi amuktabu usadrine. Mairabana oi toro. Thadoi khangaudana mairabana khangkau kaurakpududa khalamu wakhaldu pumsai saiki. Khangi jabo. Khangni nang ina dia somda nang lakpa ngai sidori. Aduga nang sida tumdanaga leiramada. Singju saba sasi ainaraga kaidoino ba nang sida. Tumini kaino tumningena. Tumni nang toro kok zawbisidi. Tao singju sawrasi. Ai ngasidi singju saningdre nangna than charu. Kaigi aido isasi yam nungaitraba adugi mairaba pakhatna. Kaidoraga isa kayoina ngamjino ai amaiba kauruzoro. Yarani kaurudrasu kem tawra. Yak tumina potharaga pharani. Nangsu chatlo ai thana ngakta leige. Hoi phari adudi pothar aisu chatlagi. Asi hairamduna mairabasu satkhiram. Thadoi mairabana satkrabada loyagi wakhal amuk khanduna madom momon noktuna lehau. Numit asigi numidangni mairaba tumthaba yada thadoina masangamdena
ꯍꯥꯏꯍꯧꯕꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯗꯨꯕꯨ ꯃꯁꯥ ꯉꯝꯍꯧꯗꯕꯗꯣ ꯈꯔ ꯐꯔꯝꯅꯗ꯭ꯔꯥ? ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯈꯤꯇ ꯊꯤꯟꯕꯤꯔꯨꯒꯦ꯫ ꯑꯩꯒꯤ ꯊꯥꯗꯣꯏ ꯅꯥꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯋꯥꯡꯒꯤ ꯈꯨꯔꯥ ꯃꯥꯏꯕꯗꯨꯁꯨ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯂꯒꯦ꯫ ꯀꯟꯅꯗꯤ ꯇꯨꯝꯅꯕ ꯇꯧꯔꯒꯦ꯫ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯤ, ꯑꯗꯨꯅ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯅ ꯃꯩꯔꯥꯕ ꯇꯨꯝꯕ ꯊꯦꯝꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯗꯣꯏ ꯃꯥꯗꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯂꯣꯌꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗ ꯂꯩꯖꯔꯝꯕꯤ ꯊꯥꯗꯣꯏ ꯑꯗꯨ ꯂꯣꯌꯥꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯊꯥꯗꯣꯏ ꯂꯣꯌꯥꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯣꯌꯥꯒꯤ ꯋꯥꯈꯜꯗ ꯃꯗꯣ ꯃꯣꯃꯣ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯃꯩꯔꯥꯕꯅ "ꯌꯥ, ꯍꯣꯏꯃ ꯈꯪꯉꯤꯌꯦ ꯌꯣꯡ!" "ꯀꯩꯗꯣꯏꯅꯣ ꯁꯤꯗ? ꯑꯆꯤꯛꯄꯗꯒ ꯅꯥꯗꯣꯝꯒ ꯐꯝꯂꯒ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯃꯪꯉꯤꯅꯣ ꯇꯣꯔꯣꯀꯣꯛꯆꯥꯎꯕꯤ?" "ꯀꯅꯥꯒꯤꯁꯨ ꯋꯥꯈꯜꯗ ꯃꯪꯖꯗꯦ ꯑꯩ." ꯃꯩꯔꯥꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ꯫ "ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯪꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯗꯤ." "ꯆꯣꯍꯦ, ꯅꯁꯛꯇꯨꯒ ꯏꯕꯨꯡꯉꯣ! ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯗꯤ ꯃꯪꯗꯣꯏꯕ?" "ꯈꯪꯖꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯪꯂꯒ ꯏꯀꯥꯏꯗꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯪꯕ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯖꯤꯜꯂꯤꯗꯣ ꯂꯣꯏ ꯈꯪꯖꯔꯦ." "ꯍꯣꯏ ꯍꯣꯏ, ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯕꯅ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅꯤ." "ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯈꯪꯉꯦꯕ, ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯤꯗꯣ ꯍꯨꯗ꯭ꯔꯣꯡ ꯑꯣꯏꯅ ꯎꯔꯕꯅꯤ ꯉꯁꯥꯏꯅ." "ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯗꯣ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯈꯣꯏꯗ?" "ꯑꯣ, ꯑꯩꯈꯣꯏ ꯁꯣꯝ ꯁꯅꯥꯏꯕꯦꯝꯃꯅ ꯌꯥꯝꯅ ꯃꯤꯇꯥꯕ ꯑꯩꯈꯣꯏ ꯌꯦꯟꯕꯥꯗꯣ ꯉꯁꯤ ꯊꯣꯡꯉꯦ, ꯑꯗꯨꯒꯤ ꯅꯅꯥꯏꯅ ꯑꯩꯈꯣꯏ ꯁꯣꯝ ꯁꯅꯥꯏꯕꯦꯝꯃꯅ ꯍꯥꯅꯕ ꯍꯥꯏꯗꯅ ꯊꯤꯟꯕ ꯂꯥꯛꯆꯔꯤꯕ." "ꯍꯩꯃꯥ, ꯌꯥꯝ ꯍꯔꯥꯎꯏ, ꯅꯨꯡꯁꯤꯗꯀꯣ ꯑꯩꯒꯤ ꯏꯇꯥꯎꯕꯤꯁꯦ꯫ ꯀꯨꯏꯔꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯅꯣꯏꯒꯤ ꯌꯦꯟꯕꯥꯗꯣ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯁꯦ." "ꯑꯣ, ꯑꯩꯁꯨ ꯑꯗꯨ ꯈꯪꯗꯅ ꯊꯑꯣꯏꯅ ꯄꯥꯕꯗ ꯆꯥꯊꯣꯛꯂꯁꯦꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯒ ꯉꯁꯤ ꯍꯦꯛꯇ ꯊꯣꯡꯒꯥꯏꯔꯤꯅꯤ." "ꯑꯗꯨꯅꯤꯗꯅ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯁꯦ." "ꯑꯗꯣ ꯅꯪ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯕ?" "ꯁꯨꯝ ꯐꯝꯂꯝꯕꯅꯤꯗ, ꯑꯗꯣ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯐꯝꯈꯣꯂꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ." ꯃꯩꯔꯥꯕ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ "ꯀꯩꯅꯣ ꯍꯪꯒꯦꯕ?" "ꯑꯗꯨꯕꯨꯔꯣ, ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ?" "ꯀꯩ ꯋꯥꯍꯪꯅꯣꯗꯨꯗꯤ?" "ꯍꯥꯏꯔꯛꯑꯣꯁꯤ, ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕ? ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯀꯔꯝ ꯇꯧꯒꯦꯕ?" ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ "ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯒꯅꯤ꯫ ꯆꯥꯔꯦ ꯆꯥꯅ, ꯆꯠꯂꯦ ꯆꯠꯅ, ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯏꯁꯥ ꯈꯪꯗ ꯃꯣꯃꯣ ꯅꯣꯛꯆꯔꯝꯒꯅꯤ꯫ ꯃꯥꯕꯨꯗ ꯅꯤꯡꯁꯤꯡꯕꯅ ꯏꯊꯧ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇꯗ ꯂꯩꯔꯒ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯅꯤꯡꯒꯅꯤ." ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯊꯥꯗꯣꯏ ꯃꯕꯨꯛ ꯅꯤꯡꯊ "ꯑꯗꯨꯗꯤ ꯑꯩꯒꯤꯁꯤꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ." "ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ." "ꯑꯣꯏ ꯇꯣꯔꯣ, ꯀꯩꯅꯣ ꯅꯪꯅ ꯅꯊꯟꯗꯒ ꯑꯃꯨꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯩꯗꯨꯅ?" "ꯑꯩꯕꯨ ꯅꯣꯛꯄ꯭ꯔꯅꯦ?" "ꯅꯊꯟꯗ ꯃꯃꯣꯟ ꯅꯣꯛꯆꯔꯒ ꯑꯩꯕꯨ ꯅꯣꯛꯄ꯭ꯔꯅꯦꯅ ꯑꯃꯨꯛ ꯍꯪꯖꯤꯜꯂꯤ꯫ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯏꯕꯦꯝꯃ ꯅꯪꯁꯤꯗꯤ." "ꯑꯗꯣ ꯃꯩꯔꯥꯕ, ꯅꯪꯗꯤ ꯅꯪꯅ ꯅꯨꯡꯁꯤꯖꯕꯤ, ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯣ?" ꯃꯩꯔꯥꯕ ꯊꯥꯗꯣꯏꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯏꯀꯥꯏꯅ ꯏꯔꯣꯜꯅꯨꯡꯗ ꯇꯥꯔꯤꯕ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯂꯩ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥ ꯑꯃ, ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯟꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯜꯗ ꯅꯥꯏꯇꯣꯝ ꯂꯩꯁꯥ ꯇꯝꯂꯤꯕꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯥꯝꯃꯨꯕꯤ ꯑꯃ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯍꯥꯛꯅꯤ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯨ ꯃꯍꯥꯛꯅꯤ꯫ ꯃꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ, ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ." "ꯑꯦ, ꯀꯅꯥꯅꯣ ꯑꯗꯨꯗꯤ?" "ꯇꯨ, ꯏꯔꯣꯜꯅꯨꯡꯗ ꯇꯥꯔꯤꯕ ꯁꯛꯇꯝꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯅ ꯏꯔꯣꯜꯅꯨꯡꯗ ꯇꯥꯔꯤꯕ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯊꯥꯗꯣꯏ ꯏꯉꯛ ꯉꯛꯅ꯫ "ꯑꯦ, ꯑꯩꯔꯣ?" ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯩꯔꯥꯕ ꯏꯀꯥꯏꯔꯛꯇꯨꯅ ꯁꯠ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤ꯫ "ꯃꯥꯟꯕ꯭ꯔꯥ?" "ꯏꯁ, ꯃꯥꯟꯗꯦꯆꯣ, ꯅꯪꯅ ꯉꯥꯡꯕ ꯋꯥꯕꯨ ꯅꯣꯡꯃꯇ ꯑꯋꯣꯏꯕ ꯋꯥ ꯉꯥꯡꯗꯕ ꯅꯪꯅ." "ꯅꯋꯥ ꯂꯧꯗꯦ ꯅꯪꯅ ꯉꯥꯡꯕꯕꯨ." "ꯏꯁ, ꯑꯁꯦꯡ ꯈꯤꯇꯧ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂꯗꯤ." "ꯀꯩꯕꯣ?" "ꯀꯩꯝ ꯍꯥꯏꯗꯦ, ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯅꯪꯁꯨ ꯑꯩꯅ ꯄꯤꯔꯝꯕ ꯌꯦꯟ ꯊꯣꯡꯕꯗꯨꯒ ꯇꯞ ꯇꯥꯏꯅ ꯆꯥꯛꯇꯣ ꯆꯥꯊꯔꯨꯔꯣ꯫ ꯁ꯭ꯋꯥꯏꯗ ꯂꯀꯣꯛꯅꯔꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯐꯖꯕꯤ ꯁꯥꯗꯅ ꯐꯝꯂꯅꯨ, ꯃꯤꯅ ꯎꯔꯗꯤ ꯑꯃꯨꯛ ꯈꯪꯗꯕ ꯇꯥꯔꯦ." "ꯇꯥꯅꯤꯡꯗꯦꯆꯣ, ꯅꯌꯨꯝꯗ ꯆꯠꯄꯤꯈ꯭ꯔꯣ, ꯁ꯭ꯋꯥꯏꯗ ꯉꯥꯡꯕꯤꯌꯥ ꯁꯥꯗꯅ ꯂꯩꯔꯅꯨ." "ꯑꯣ, ꯑꯩꯕꯨꯗꯤ ꯆꯠꯂꯅꯤꯌꯦ, ꯅꯪꯁꯨ ꯅꯌꯨꯝꯗ ꯆꯪꯉꯨ ꯍꯥꯏꯕ꯫ ꯂꯤꯟ ꯀꯥꯡꯅꯒ ꯆꯤꯛꯇꯅ ꯁꯤꯕ ꯇꯥꯔꯦ, ꯅꯨꯡꯁꯥ ꯌꯥꯛ ꯂꯥꯎꯈꯩ ꯍꯥꯏꯒꯠꯂꯀꯥꯟꯁꯤꯗ ꯁ꯭ꯋꯥꯏꯗ ꯐꯝꯃꯤꯗꯣ." "ꯆꯪꯉꯗꯝꯅꯤ, ꯀꯥꯟꯅꯄꯣꯠꯇꯦ, ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯏꯇꯥ ꯅꯨꯡꯁꯤ ꯍꯣꯏꯗ ꯀꯣꯏꯔꯨꯒꯦ." ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏ ꯃꯇꯥ ꯅꯨꯡꯁꯤ ꯍꯣꯏꯗ ꯂꯣꯌꯥꯕꯨ ꯎꯕ ꯐꯪꯖꯅꯕ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ "ꯏꯇꯥ! ꯏꯇꯥ! ꯏꯇꯥ ꯅꯨꯡꯁꯤ!"
ꯂꯩꯇꯖꯥꯠ ꯃꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯍꯣꯏ ꯏꯇꯥ ꯇꯥꯔꯦ ꯇꯥꯔꯦ ꯀꯅꯥꯅꯣ ꯑꯩꯃ ꯏꯇꯥ ꯀꯩꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯕꯣ ꯀꯩ ꯂꯩꯒꯦ ꯀꯣꯏꯔꯛꯏꯅꯤ ꯀꯩꯅꯣ ꯌꯥꯗꯕ꯭ꯔꯣ ꯌꯥꯏꯌꯦ ꯀꯅꯥꯅ ꯌꯥꯗꯦ ꯍꯥꯏꯔꯒꯦ ꯊꯥꯗꯣꯏ ꯁꯠ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯂꯣꯌꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯆꯦꯞꯊ ꯌꯦꯡꯉꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯀꯅꯥꯅꯣ ꯅꯪꯅ ꯆꯦꯞꯊ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯉꯤꯗꯨꯅ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨ ꯅꯨꯡꯁꯤ ꯅꯣꯏ ꯅꯇꯩꯗꯨ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯄꯥꯕꯒ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤ ꯑꯁ ꯗꯥꯎꯗꯤ ꯑꯩꯅꯗꯤ ꯃꯥ ꯌꯦꯡꯕ ꯂꯥꯛꯂꯒ ꯂꯩꯔꯝꯗ꯭ꯔꯕ ꯕꯤꯠꯀ ꯇꯦꯛꯏ ꯑꯗꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯇꯩ ꯍꯪꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯆꯤꯡꯅꯒꯤ ꯇꯧꯏꯀꯣ ꯊꯥꯗꯣꯏ ꯏꯀꯥꯏꯅ ꯃꯃꯥꯏꯒꯗꯨ ꯂꯨꯛꯊꯔꯒ ꯑꯁ ꯁꯨꯝ ꯏꯁꯝ ꯁꯝꯅ ꯍꯪꯕꯅꯦꯕ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯈꯣꯏ ꯏꯇꯩ ꯍꯪꯉꯤꯗꯣ ꯁꯨꯝ ꯏꯁꯝ ꯁꯝꯅ ꯍꯪꯕꯅꯦꯕ ꯑꯗꯣ ꯅꯨꯡꯁꯤ ꯅꯣꯏ ꯏꯇꯩꯗꯣ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯥ ꯍꯣ ꯂꯩꯇꯕꯅꯤ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯗꯕꯅꯤ ꯑꯦ ꯑꯁꯦꯡꯕ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯗꯕ꯭ꯔꯥ ꯀꯣꯏꯗꯕꯅꯤ ꯅꯪꯒꯤ ꯃꯑꯣꯡꯁꯤ ꯑꯩꯈꯣꯏ ꯏꯇꯩꯗ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯑꯁ ꯀꯩꯁꯨꯝ ꯈꯟꯗꯦ ꯁꯨꯝ ꯏꯁꯝ ꯁꯝꯅ ꯍꯪꯕꯅꯤ ꯅꯪꯒꯤ ꯏꯁꯝ ꯁꯝꯅ ꯍꯪꯕ ꯋꯥꯍꯪꯁꯦ ꯃꯔꯧ ꯂꯩꯀꯣ ꯑꯩꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯏꯇꯩꯗ ꯀꯩꯅꯣꯝ ꯈꯟꯕ ꯌꯥꯝ ꯃꯥꯜꯂꯤꯗ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯏꯁꯝ ꯆꯝꯅ ꯍꯪꯂꯤꯕ ꯅꯪꯒꯤ ꯋꯥꯍꯪꯁꯤꯡꯁꯦ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦꯕ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ ꯍꯥꯏꯌꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯑꯁ ꯏꯀꯥꯏ ꯅꯪꯁꯤꯗꯤ ꯏꯀꯥꯏꯕꯅ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ ꯅꯊꯃꯣꯏꯒꯤ ꯋꯥꯗꯨꯗꯤ ꯁꯠ ꯍꯥꯏꯌꯨ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯂꯣꯌꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯅꯔꯤꯉꯩ ꯑꯩꯈꯣꯏ ꯏꯇꯩꯗꯤ ꯂꯥꯛꯄ ꯂꯥꯛꯑꯦꯗꯣ ꯑꯁꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ ꯊꯥꯗꯣꯏ ꯆꯪꯂꯛꯂꯤꯕ ꯂꯣꯌꯥꯗ ꯏꯀꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ ꯂꯣꯌꯥ ꯊꯥꯗꯣꯏ ꯂꯩꯔꯝꯕꯗꯨꯗ ꯄꯤꯁꯨꯝꯗꯨ ꯁꯝꯖꯟꯅꯗꯦꯗ ꯈꯥꯛꯈꯩ ꯃꯁꯤꯒꯤ ꯑꯉꯧꯕꯤꯁꯤꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯔꯤꯕ ꯁꯛꯇꯥꯁꯤꯒ ꯁꯤꯕꯨ ꯂꯩꯁꯥꯕꯤꯅꯤ ꯆꯃꯣꯠ ꯈꯣꯏꯃꯣꯠꯅꯔꯗꯅ ꯇꯔꯨ ꯇꯅꯥꯟꯕꯒ ꯑꯝꯇ ꯍꯩꯖꯗ꯭ꯔꯥ ꯈꯪꯗꯦ ꯊꯥꯗꯣꯏ ꯃꯥꯗꯤ ꯂꯣꯌꯥꯅ ꯃꯉꯣꯟꯗꯒ ꯌꯦꯡꯂꯛꯄꯗꯨꯗ ꯏꯀꯥꯏꯅ ꯑꯁ ꯑꯩꯉꯣꯟꯗꯒ ꯌꯦꯡꯂꯛꯏꯅꯦ ꯑꯩ ꯄꯥꯝꯃꯤ ꯃꯥꯗꯤ ꯏꯇꯩ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯍꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯑꯅꯤ ꯁꯤ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣꯍꯦ ꯉꯥꯏꯍꯥꯛ ꯂꯩꯈꯣ ꯑꯩꯈꯣꯏ ꯏꯇꯩ ꯂꯥꯁꯤꯗꯤ ꯀꯨꯏꯅꯒ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯣꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯏꯀꯥꯏꯔꯤꯉꯩꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯖꯤꯜꯂꯤ ꯍꯣꯏ ꯃꯥ ꯑꯁ ꯁꯤꯔꯦ ꯑꯌꯣ ꯍꯩꯃ ꯑꯃꯨꯛ ꯇꯨꯁꯤꯟꯈ꯭ꯔꯦꯅꯦ ꯏꯇꯥ ꯅꯪꯕꯨ ꯇꯞꯅ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯂꯣꯌꯥ ꯃꯌꯥꯒꯗꯤ ꯑꯃ ꯇꯥꯔꯦ ꯅꯪ ꯅꯃꯥꯟꯅꯕꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯁꯨ ꯆꯠ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯅꯃꯥꯟꯅꯕꯤꯁꯤꯕꯨ ꯈꯣꯡꯒꯨꯜ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯕ ꯃꯥꯜꯂꯤꯗ ꯑꯁꯤꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯤꯕꯤ ꯂꯩꯁꯥꯕꯤꯅꯤ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯅꯣꯡꯃꯇ ꯖꯨꯠ ꯆꯥꯕ ꯊꯕꯛ ꯑꯝꯇ ꯍꯦꯛ ꯇꯧꯕ ꯊꯦꯡꯅꯗꯦ ꯍꯥꯏ ꯋꯥꯅꯤ ꯃꯁꯥꯒꯤꯅꯤ ꯏꯉꯥꯎ ꯉꯥꯎꯖꯕꯅꯤ ꯃꯃꯥꯏ ꯈꯔ ꯊꯛꯄꯅꯤ ꯑꯗꯣ ꯏꯇꯩ ꯅꯪꯁꯦ ꯏꯇꯥ ꯊꯥꯗꯣꯏꯅ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯑꯦ ꯀꯩ ꯈꯜꯂꯤꯕ ꯍꯣ ꯀꯣꯟꯅ ꯍꯥꯏꯕꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯁꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯥꯗꯣꯏ ꯂꯣꯌꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯂꯣꯌꯥꯇꯕꯨ ꯎꯖꯅꯤꯡꯕꯅ ꯑꯗꯨꯃꯛ ꯃꯇꯥ ꯅꯨꯡꯁꯤ ꯍꯣꯏꯗ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯣꯌꯥ ꯃꯥꯗꯤ ꯊꯥꯗꯣꯏꯅ ꯑꯁꯨꯝꯅ ꯇꯣꯏꯅ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯉꯁꯤꯁꯨ ꯊꯥꯗꯣꯏ ꯅꯨꯡꯁꯤ ꯍꯣꯏꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕ ꯂꯥꯛꯇꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤ ꯏꯕꯦꯝꯃ ꯍꯣ ꯀꯣꯏꯊꯥꯔꯨꯒꯦ ꯅꯪ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯈꯠꯂꯗꯅ ꯏꯔꯥꯡ ꯑꯃ ꯇꯧꯏꯀꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯃꯥꯏꯅ ꯈꯠꯄꯗꯣ ꯅꯪꯅ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯗꯤ ꯏꯔꯥꯡ ꯈꯔ ꯇꯧꯒꯗꯕꯅꯤ ꯈꯔꯁꯨ ꯈꯠꯀꯗꯕꯅꯤ ꯀꯩꯅꯣ ꯏꯁ ꯅꯁꯨ ꯏꯊꯤꯈꯩ ꯈꯠꯄꯗோ ꯌꯥꯝ ꯄꯛꯆꯗ꯭ꯔꯕꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯠꯆꯔꯕꯗꯣ ꯑꯩꯈꯣꯏꯗꯤ ꯋꯥꯔꯗꯤ ꯌꯦꯡꯉꯨꯅꯨ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯌꯦꯡꯅꯤꯡꯉꯦ ꯌꯦꯡꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯨ ꯀꯨꯁꯤꯅꯤ ꯑꯗꯣ ꯀꯩꯒꯤ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯅꯨꯡꯁꯤ ꯍꯣꯏꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯗꯣ ꯃꯔꯝ ꯂꯩ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯩ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯈꯪꯉꯣꯏꯌꯦ ꯂꯩꯁꯥꯕꯤꯒꯤ ꯋꯥꯅꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤ ꯇꯣꯔꯣ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯅ ꯃꯣꯏꯗ ꯑꯗꯨꯝ ꯆꯠꯂꯤꯗꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇꯣ ꯎꯕ ꯐꯪꯅꯕ ꯆꯠꯂꯤꯕ ꯊꯥꯗꯣꯏꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯃꯩꯔꯥꯕ ꯏꯉꯛ ꯉꯛꯅ ꯀꯅꯥꯅꯣ ꯑꯩꯁꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯨꯡꯁꯤ ꯍꯣꯏꯒꯤ ꯃꯇꯩꯗꯣ ꯃꯣꯏ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯣꯏꯗ ꯂꯩꯕ ꯃꯁꯛꯀ ꯌꯥꯝ ꯐꯖꯕ ꯅꯨꯄꯥꯗꯣ ꯃꯥꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒꯤ ꯃꯥꯕꯨ ꯎꯕ ꯐꯪꯅꯕ ꯆꯠꯂꯤꯅꯦ ꯃꯩꯔꯥꯕ ꯊꯥꯗꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯆꯩꯅ ꯐꯥꯎꯔꯛꯂꯝꯃꯤ ꯀꯔꯝꯅꯁꯨ ꯐꯥꯎꯔꯣꯏ
ꯊꯋꯥꯏꯒꯤ ꯆꯥꯟꯅꯕꯤ ꯃꯍꯥꯛꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯆꯤꯜꯃꯛꯅ ꯍꯥꯏꯔꯕꯗ ꯀꯔꯝꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯕ ꯉꯝꯒꯅꯤ? ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯍꯔꯥꯎꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯩꯔꯥꯕ, ꯑꯩꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯗꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯦ ꯇꯁꯦꯡꯅ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯂꯝꯍꯦꯟꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕ ꯃꯁꯤꯜꯗꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯀꯥꯡꯊꯣꯛꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯤ ꯃꯤꯁꯛꯁꯦ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤꯗ, ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯅꯪꯒꯤ ꯁꯪꯕꯤ ꯍꯨꯔꯥꯟꯕꯅꯦꯅ ꯇꯧꯕ ꯃꯤꯁꯛꯇꯨꯅꯤ꯫ ꯃꯩꯔꯥꯕ ꯊꯃꯣꯏꯒꯤ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯀꯩꯇꯧꯔꯣ ꯀꯣꯛꯆꯥꯎꯕꯤꯁꯦ ꯂꯩꯁꯥꯕꯤ ꯐꯔꯝꯂꯕꯣꯏꯔꯦ? ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯂꯨꯗ꯭ꯔꯦ, ꯑꯩꯉꯣꯟꯗꯒ ꯀꯩꯝꯇ ꯍꯥꯏꯗꯣꯛꯇꯦꯀꯣ ꯃꯤ ꯃꯆꯥꯗꯤ꯫ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯑꯗ ꯃꯇꯥꯡ ꯆꯥꯗꯕ, ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯁꯤꯗꯤ꯫ ꯑꯗꯣ ꯅꯪ ꯅꯨꯡꯁꯤꯍꯣꯏꯗ ꯆꯠꯄ ꯊꯦꯡꯉꯝꯃꯅꯤ, ꯆꯠꯂꯨ, ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯀꯩ ꯂꯩꯔꯒꯦ? ꯅꯪꯒꯤ ꯂꯩ ꯅꯥꯆꯣꯝ ꯊꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯀꯗꯥꯏ, ꯇꯥꯟ ꯌꯥꯝ ꯆꯥꯔꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯗꯣ ꯑꯩꯒꯤ ꯅꯥꯆꯣꯝ ꯊꯤꯟꯕ ꯂꯥꯛꯇꯦꯅ ꯈꯜꯂꯝꯃꯤꯅꯤ, ꯀꯗꯥꯏꯅ ꯄꯤꯔꯛ? ꯅꯥꯆꯣꯝꯗꯨꯃ ꯆꯤꯟꯁꯤꯜꯂꯗꯤ ꯁꯛꯀꯁꯦ ꯈꯔ ꯐꯖꯕ ꯍꯦꯟꯒꯠꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯆꯣꯝ ꯑꯗꯨ ꯐꯠ ꯂꯧꯗꯨꯅ ꯆꯤꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯐꯖꯔꯦ ꯀꯩꯅꯣ ꯁꯤ ꯑꯣꯏꯔꯗꯤ꯫ ꯅꯪ ꯌꯥꯎꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯗꯕꯒꯨꯝ꯫ ꯅꯪꯅ ꯄꯤꯕ ꯅꯥꯆꯣꯝꯁꯦ ꯆꯤꯟꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯦ ꯃꯒꯨꯜ ꯌꯥꯎꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯐꯖꯗ꯭ꯔꯥ? ꯃꯩꯔꯥꯕ ꯐꯖꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ꯫ ꯑꯗꯣ ꯐꯔꯦ, ꯏꯕꯥꯅꯤ ꯂꯝꯕꯤꯁꯨ ꯄꯨꯂꯞ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯑꯩ ꯏꯇꯥꯎ ꯈꯣꯏꯃꯨ ꯍꯣꯏꯗ ꯆꯠꯂꯨꯒꯗꯕ ꯂꯩ, ꯐꯔꯛ ꯇꯥꯔꯅꯤ, ꯂꯝꯕꯤ ꯃꯥꯟꯅꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯨ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯃꯩꯔꯥꯕ ꯇꯨꯃꯤꯟ ꯃꯗꯣꯝ ꯊꯥꯗꯣꯏ ꯍꯣꯏꯗꯒꯤ ꯊꯣꯔꯛꯂꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯥꯏꯇꯣꯝ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯊꯥꯗꯣꯏ, ꯅꯪꯅ ꯑꯩꯕꯨ ꯃꯔꯨꯞ ꯑꯃꯅꯤ ꯈꯜꯂꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯀꯦ ꯈꯟꯅ ꯂꯩꯔꯤꯉꯩ ꯅꯪꯗꯤ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯗ ꯅꯪꯒꯤ ꯊꯃꯣꯏ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯔꯧꯗꯦ, ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯑꯩꯅ ꯄꯥꯡꯗꯕ ꯑꯣꯏꯔꯨꯕꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯖꯈꯤꯗꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯑꯗꯨꯃꯛ ꯅꯐꯝꯗ ꯈꯪꯍꯟꯗꯅ ꯊꯝꯈ꯭ꯔꯒꯦ꯫ ꯅꯪ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯦ ꯃꯁꯤ ꯅꯠꯇꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯅꯐꯝꯗ ꯄꯨꯟꯁꯤꯁꯤꯃꯒꯤ ꯈꯪꯍꯜꯂꯔꯣꯏꯒꯦ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯅꯨꯡꯁꯤ ꯍꯣꯏꯗ ꯅꯨꯡꯁꯤꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯈ꯭ꯔꯕ ꯍꯥꯏ ꯋꯥꯅꯤ ꯏꯟꯆꯥꯕꯤ ꯅꯪꯕꯣ? ꯍꯥꯏꯈ꯭ꯔꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯁ ꯀꯥꯏ, ꯑꯗꯣ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯏꯇꯩꯅ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯗꯤ ꯍꯌꯦꯡꯗꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯃꯥꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ, ꯑꯗꯨꯒ ꯃꯁꯥꯗ ꯑꯣꯏꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯍꯥ? ꯑꯁ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ, ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏꯗ꯭ꯔꯣ? ꯏꯀꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯅꯊꯃꯣꯏꯒꯤ ꯋꯥꯗꯣ ꯐꯖꯅ ꯐꯣꯡꯗꯣꯛꯑꯣ ꯏꯕꯦꯝꯃ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ, ꯍꯌꯦꯡ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯎꯅꯁꯤ ꯍꯥꯏꯕ꯫ ꯅꯨꯡꯁꯤ, ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯩ ꯆꯠꯂꯦꯍꯦ ꯅꯨꯡꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ꯫ ꯍꯌꯦꯡꯗꯤ ꯇꯥꯂꯣꯌꯥꯒ ꯎꯅꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯃꯐꯝꯗ ꯍꯥꯏꯔꯅꯤꯀꯣ? ꯅꯠꯇꯦ, ꯑꯩꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯐꯣꯡꯗꯣꯛꯄꯕꯨ ꯉꯝꯒꯗ꯭ꯔꯅꯦ? ꯍꯦꯔꯥ, ꯀꯩꯗꯧꯕꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣꯗ? ꯃꯤꯠ ꯅꯥ ꯁꯦꯠ ꯎꯏꯁꯤꯜꯂꯒ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯀꯣꯛꯌꯦꯠ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯑꯩꯗꯤ꯫ ꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯗꯤ ꯋꯥꯈꯜꯒꯁꯦ ꯁꯨꯃꯥꯏ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯅꯦ꯫ ꯍꯌꯦꯡꯁꯦ ꯈꯔ ꯊꯨꯅ ꯌꯧꯔꯛꯑꯗꯤ ꯐꯈ꯭ꯔꯅꯤꯗ, ꯅꯣꯡꯒꯁꯦ ꯁꯠ ꯉꯥꯜꯂꯛꯂꯗꯤ ꯐꯗꯧꯅꯤ꯫ ꯃꯇꯝꯁꯤꯁꯨ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯇꯦ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯣꯡ ꯉꯥꯜꯍꯟꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯍꯟꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯏ ꯃꯇꯥ ꯎꯔꯤꯔꯩꯒ ꯂꯣꯏꯅꯅ ꯂꯣꯌꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯂꯝꯄꯥꯛꯇ ꯂꯩꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯇꯥ ꯎꯔꯤꯔꯩꯗ, ꯏꯇꯥ, ꯑꯩ ꯃꯤꯍꯨꯟꯁꯦ ꯌꯥꯝ ꯆꯣꯡꯉꯤꯃꯤ, ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ? ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ, ꯃꯥꯏꯒꯁꯦ ꯋꯪ ꯋꯪ ꯁꯥꯒꯠꯂꯦ꯫ ꯍꯣ, ꯑꯍꯥꯟꯕ ꯑꯣꯏ ꯇꯧꯔꯤꯅꯤ꯫ ꯄꯥꯈꯠꯄꯗꯣ ꯐꯅꯅꯕ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯣ꯫ ꯊꯥꯗꯣꯏ ꯃꯇꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯔꯒꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯑꯁ, ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯁꯨ ꯄꯥꯈꯠꯄ ꯐꯠꯇꯦꯗ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ, ꯃꯤꯍꯨꯜꯒꯁꯦ ꯇꯥꯍꯧꯗꯧꯔꯦꯕ꯫ ꯍꯩꯃ, ꯃꯁꯤꯗꯤꯕ ꯀꯩꯒꯤꯅꯣꯃꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯄꯥꯈꯠꯀꯅꯨꯁꯦ,
ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯔꯤꯔꯩꯅ ꯆꯠꯂꯨꯁꯤ, ꯇꯥ ꯂꯣꯌꯥꯁꯨ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯒꯦ ꯈꯜꯂꯤꯕꯁꯤꯡꯗꯣ ꯍꯥꯏꯔꯨꯔꯣ, ꯆꯠꯂꯣꯃꯤ꯫ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅ ꯍꯥꯏꯃꯤꯟꯅꯔꯨꯁꯤ, ꯑꯩ ꯏꯊꯟꯗ ꯍꯥꯏꯕ ꯉꯝꯃꯔꯣꯏꯕ꯫ ꯍꯩꯃ, ꯅꯣꯏ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗ ꯑꯩ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣ ꯉꯥꯎꯕꯤ? ꯆꯠꯂꯣ, ꯁꯤ ꯍꯥꯏꯔꯨꯔꯣꯕ, ꯑꯩ ꯁꯤꯗ ꯂꯩꯔꯝꯒꯦꯕ, ꯁꯤꯕ ꯆꯠꯂꯣ꯫ ꯊꯥꯗꯣꯏ ꯇꯞꯂꯤ ꯇꯞꯂꯤ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯥꯗꯣꯏ ꯇꯞꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯂꯣꯌꯥ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯗꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗ ꯅꯪꯅ ꯀꯩꯒꯤꯅꯣ ꯌꯥꯝ ꯍꯥꯏꯌꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ꯫ ꯀꯩꯅꯣꯅꯤ, ꯑꯩꯅ ꯇꯥ ꯂꯣꯌꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕ꯫ ꯂꯣꯌꯥ ꯄꯤꯁꯨꯝꯕꯗ ꯁꯨꯞꯂꯞꯅ ꯀꯔꯤꯕ? ꯑꯩ ꯇꯥ ꯂꯣꯌꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯂꯣꯌꯥ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯊꯥꯗꯣꯏꯕꯨ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯌꯦꯡꯂꯒ ꯀꯔꯤꯕ? ꯑꯩꯕꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ? ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯨꯄꯥꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯁꯥꯒꯤ ꯐꯤꯕꯝꯗꯣ ꯍꯥꯟꯅ ꯌꯦꯡꯖꯧ ꯌꯥꯗ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯛꯇꯨ ꯃꯤꯡꯁꯦꯜꯗꯒ ꯑꯝꯇ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ꯫ ꯅꯨꯄꯥꯗꯤ ꯑꯄꯥꯝꯕ ꯈꯪꯉꯤ, ꯑꯗꯨꯒ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯅꯤꯗꯤ ꯈꯪꯗꯦꯅꯦ꯫ ꯁꯦꯠꯂꯤ ꯐꯤꯖꯦꯠ ꯃꯇꯥꯗꯨꯒ ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯤ? ꯕꯦꯝꯃ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯒꯨꯝꯕꯤꯁꯤꯗꯤꯅꯦ ꯅꯨꯡꯁꯤꯅꯕꯗꯤ ꯂꯥꯏꯔꯗꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯐꯥꯎ ꯁꯥꯅꯤꯡꯗꯦ, ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯒꯅꯦ, ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪ꯫ ꯅꯨꯄꯥ ꯑꯃꯗ ꯍꯦꯛꯇ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ, ꯅꯪꯕꯨ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤꯒꯗꯨ ꯇꯠꯂꯕ? ꯐꯅꯕꯨ ꯉꯝꯃꯤꯅꯦ, ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯅꯨꯄꯥꯗꯒ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯗꯅ꯫ ꯁꯛꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯧꯈꯠꯅꯤꯡꯉꯥꯏꯕꯨ ꯌꯥꯎꯒꯦ? ꯂꯝꯆꯠꯇꯒꯤ ꯁꯥꯖꯠꯇꯒꯤ ꯅꯁꯛꯇꯒꯤ ꯅꯇꯧꯗꯒꯤ ꯀꯔꯤꯗꯕꯨ ꯑꯩꯅ ꯅꯪ ꯄꯥꯝꯗꯣꯏꯅꯣ? ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯔꯨ ꯇꯅꯥꯟꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯦꯝꯅ ꯂꯩꯕ ꯁꯨꯃꯥꯏꯅ ꯂꯩꯕ ꯍꯩꯖꯗ꯭ꯔꯣ ꯅꯪꯕꯣ? ꯊꯥꯗꯣꯏ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯏꯀꯥꯏꯕꯅ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩ, ꯏꯀꯥꯏꯕ ꯈꯪ꯫ ꯅꯨꯄꯥ ꯑꯄꯥꯝꯕ ꯈꯪꯂꯤꯕꯗꯨꯃꯥꯏꯅ ꯇꯔꯨ ꯇꯅꯥꯟꯕ ꯈꯪꯉꯣ꯫ ꯑꯗꯨꯒꯅꯦ, ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯕꯨ ꯂꯨꯝꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯨ꯫ ꯅꯪ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯣꯏꯔꯣꯏꯀꯣ, ꯑꯣꯏꯔꯣꯏ꯫ ꯅꯪꯒꯨꯝꯕꯤꯁꯤꯗꯤꯅꯦ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯑꯩꯗꯤ꯫ ꯑꯗꯨꯅ ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯑꯩꯅ ꯑꯩꯁꯦ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ? ꯁꯛꯇ ꯑꯁꯤꯒ ꯑꯩꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯌꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯄ ꯉꯝꯗꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯗꯨꯅ ꯃꯗꯣꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯎꯔꯤꯔꯩ ꯃꯇꯥ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥ? ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯇꯥ ꯂꯣꯌꯥꯅ? ꯀꯩꯁꯨꯝ ꯍꯥꯏꯔꯝꯗꯦ ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯃꯄꯤꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯦꯟꯗꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯍꯧꯔꯗꯨꯅ ꯃꯩꯔꯥꯕ ꯃꯥꯁꯨ ꯊꯥꯗꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯩꯔꯥꯕ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ? ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ, ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯃꯩꯔꯥꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯁꯛ ꯊꯤꯕ ꯃꯤꯗꯤ ꯅꯨꯡꯁꯤꯕ ꯌꯥꯗꯕ꯫ ꯑꯩꯅ ꯁꯛ ꯊꯤꯕꯒꯤꯔ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯄꯤꯔꯤꯕꯁꯦ? ꯅꯪꯕꯨ ꯀꯅꯥꯅ ꯁꯛ ꯊꯤ ꯍꯥꯏꯒꯦ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯠꯅꯔꯤꯕ ꯃꯍꯥꯛꯇꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯃꯤꯅꯤ꯫ ꯃꯥꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕꯒꯤꯅꯤ꯫ ꯅꯪꯒꯤ ꯃꯄꯥꯜ ꯊꯣꯛꯀꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯐꯖꯍꯟꯅꯤꯡꯕ ꯃꯇꯝꯗ ꯐꯖꯍꯟꯕ ꯌꯥꯏ, ꯅꯪꯅ ꯀꯦꯕ ꯅꯥꯟꯕ ꯍꯩꯇꯕꯒꯤꯅꯤ꯫ ꯅꯪꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯤ ꯃꯥꯗꯣ ꯑꯩ ꯇꯧꯒꯦ? ꯀꯩꯗꯧꯗꯣꯏꯕ? ꯐꯨꯔꯣꯒꯦ ꯍꯥꯏꯔꯤꯔꯣ? ꯐꯨꯔꯣꯏꯍꯦ, ꯑꯩꯕꯨ ꯃꯤ ꯌꯥꯝ ꯐꯨꯒꯟꯕꯗꯧꯅ꯫ ꯐꯨꯒꯜꯂꯤꯗꯨꯗꯤ ꯅꯪꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯃꯤ ꯅꯪꯅ ꯂꯣꯏ ꯐꯨꯔꯤꯗꯨꯗꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯐꯨꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯅꯁꯛ ꯊꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯏꯀꯥꯏꯕ ꯄꯤꯔꯛꯂꯤꯕ ꯃꯥꯅꯅꯦ, ꯅꯪꯕꯨ ꯄꯥꯝꯂꯛꯅꯕ, ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯅꯕ ꯑꯩꯅ ꯅꯪꯁꯦ ꯁꯦꯝꯗꯣꯛꯇꯣꯏꯕ꯫ ꯀꯃꯥꯏꯅ? ꯍꯣ, ꯑꯩ ꯇꯧꯒꯦ, ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯇꯧ꯫ ꯑꯁꯨꯝꯅ ꯃꯩꯔꯥꯕꯅ ꯊꯥꯗꯣꯏꯕꯨ ꯇꯞꯅ ꯇꯞꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯦꯝꯅ ꯂꯩꯕ ꯇꯥꯛꯄꯤꯕꯗ ꯅꯠꯇꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯀꯦꯕ ꯃꯧꯕꯁꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯃꯩꯔꯥꯕꯅ ꯁꯦꯝꯗꯣꯛꯄꯗꯒꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯍꯣꯡꯂꯛꯂꯝꯃꯤ꯫ ꯀꯦꯕ ꯃꯧꯕ ꯍꯩꯕꯗꯒꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯣꯌꯥꯅ ꯃꯉꯣꯟꯗ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯂꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯂꯣꯌꯥꯒ ꯊꯦꯡꯅꯅꯤ ꯈꯟꯕꯗꯤ ꯏꯀꯥꯏꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯎꯗꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯃꯥꯟ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦꯅꯤ ꯂꯩꯁꯥꯕꯤꯅ ꯂꯩꯁꯥꯕꯤ ꯃꯥꯜꯂꯦ ꯍꯥꯟꯅꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯈꯨꯠ ꯃꯁꯥ ꯏꯀꯥꯏ ꯏꯀꯥꯏꯈꯩ ꯏꯋꯥꯎ ꯋꯥꯎꯔꯗꯅ ꯍꯥꯄꯨ ꯆꯨꯔꯗꯅ ꯌꯦꯔꯨꯝꯗ ꯍꯥꯃꯨꯛ ꯇꯩꯕ ꯃꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒ ꯅꯥꯜꯂꯗꯅ ꯃꯃꯥꯏ ꯃꯃꯤꯠꯀ ꯀꯦꯔꯗꯅ ꯏꯪ ꯇꯞꯂꯗꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯒ ꯇꯧꯔꯗꯅ ꯌꯥꯝ ꯑꯣꯜꯂꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯨꯝꯅꯃꯛꯁꯦ ꯃꯩꯔꯥꯕꯅ ꯁꯦꯝꯗꯣꯛꯄꯤꯔꯤ ꯉꯥꯛꯇꯅꯤ ꯃꯩꯔꯥꯕꯗꯣ ꯏꯌꯥ ꯅꯨꯄꯥꯗꯨꯝ ꯑꯣꯏꯊꯣꯛꯂꯁꯤꯔ ꯈꯪꯗꯦꯗ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯔꯣꯔꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ ꯏꯄꯥ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯥꯕꯅ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯊꯥꯗꯣꯏ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯐꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯁꯨꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯁꯨ ꯂꯥꯛꯂꯝꯃꯤ ꯍꯣꯏ ꯂꯩꯁꯥꯕꯤ ꯐꯤ ꯁꯨꯔꯤꯔꯣ ꯑꯩꯒꯤꯁꯨ ꯈꯤꯇ ꯁꯨꯕꯤꯌꯨꯗꯅ ꯄꯨꯔꯣ ꯁꯨꯕꯤꯒꯦ ꯅꯇꯨ ꯊꯤꯅꯤꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯐꯤ ꯁꯨꯕꯤꯅ ꯃꯤꯒ ꯑꯝꯇ ꯂꯩꯖꯔꯝꯃꯔꯣꯏ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯨꯕꯤꯌꯣ ꯍꯥꯏꯒꯦ ꯑꯗꯨ ꯊꯥꯗꯣꯏ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪꯁꯨ ꯀꯨꯏꯗ꯭ꯔꯤ ꯊꯥꯕꯜ ꯆꯣꯡꯉꯣꯏꯗ꯭ꯔꯣ ꯑꯁ ꯆꯣꯡꯉꯣꯏꯗ ꯆꯣꯡꯅꯤꯡꯗꯦ ꯑꯦ ꯀꯩꯒꯤ ꯆꯣꯡꯉꯣꯏꯗꯣꯏꯕ ꯆꯣꯡꯉꯨ ꯀꯩꯅꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤꯈꯩ ꯆꯣꯡꯉꯣꯏꯗ꯭ꯔꯣ ꯃꯣꯏꯕꯨꯗꯤ ꯆꯣꯡꯅꯤꯅ ꯍꯥꯏꯕꯅꯦ ꯃꯣꯏ ꯆꯣꯡꯂꯗꯤ ꯅꯪꯁꯨ ꯆꯣꯡꯉꯨ ꯀꯩꯅꯣ ꯅꯪꯒꯤ ꯑꯅꯧꯕ ꯁꯛꯂꯣꯟꯁꯦ ꯅꯣꯏ ꯑꯃꯗꯨꯅ ꯎꯖꯅꯕ ꯋꯥꯊꯤꯗꯣ ꯉꯥꯡꯂꯅꯨ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯅꯪꯒꯤ ꯍꯣꯡꯂꯝꯂꯤꯕ ꯁꯛꯇꯝꯁꯤ ꯎꯕꯗ ꯉꯥꯎꯔꯒ ꯂꯣꯡꯀꯦꯟ ꯀꯦꯟꯗꯣꯏꯅꯦ ꯕꯦꯝꯃ ꯀꯥꯟꯅꯗꯦ ꯊꯥꯕꯜ ꯆꯣꯡꯉꯨ ꯑꯃꯗꯣ ꯃꯊꯪ ꯑꯣꯏ ꯆꯪꯍꯟꯁꯤ ꯏꯁ ꯋꯥꯔꯤꯒꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯎꯔꯤꯔꯩꯒ ꯅꯨꯡꯁꯤꯒꯁꯨ ꯂꯥꯛꯂꯝꯃꯤ ꯎꯔꯤꯔꯩꯅ ꯀꯩꯗꯧꯅꯣ ꯅꯣꯏꯅꯤꯗꯤ ꯁꯤꯗ ꯅꯣꯏ ꯅꯇꯥꯁꯦ ꯊꯥꯕꯜ ꯆꯣꯡꯉꯣꯅ ꯍꯥꯏꯔꯝꯃꯤꯕ ꯑꯩꯅ ꯍꯩꯃ ꯇꯥꯟ ꯌꯥꯝ ꯆꯥꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛ ꯌꯥꯎꯁꯪꯗꯤ ꯊꯥꯕꯜ ꯆꯣꯡꯁꯦꯅ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯦ ꯅꯨꯡꯁꯤꯅ ꯏꯇꯥ ꯍꯟꯗꯛꯇꯤ ꯊꯥꯕꯜ ꯆꯣꯡꯁꯤꯀꯣ ꯊꯥꯗꯣꯏꯅ ꯑꯩ ꯇꯜꯂꯤꯗ ꯅꯣꯏ ꯑꯗꯨꯝ ꯆꯣꯡ ꯎꯔꯤꯔꯩꯅ ꯇꯟꯕ ꯌꯥꯔꯣꯏ ꯆꯣꯡꯒꯗꯕꯅꯤ ꯅꯁꯛ ꯐꯖꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯥꯈꯪ ꯃꯤꯠꯉꯧ ꯃꯌꯥꯝꯗ ꯉꯥꯎꯍꯟꯁꯦꯕ ꯅꯨꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯇꯥ ꯊꯥꯗꯣꯏꯁꯦ ꯍꯟꯗꯛꯇꯤ ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖ ꯊꯣꯛꯂꯦ ꯍꯥꯏꯕ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯝꯅꯁꯨ ꯂꯦꯝꯈ꯭ꯔꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯩꯔꯥꯕꯅ ꯅꯣꯏꯅ ꯈꯔ ꯀꯣꯏꯕ ꯄꯨꯊꯣꯛꯎ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯇꯥꯔꯦ ꯌꯨꯝꯗ ꯂꯩꯃꯟꯗꯅ ꯅꯨꯡꯁꯤꯅ ꯃꯥꯅ ꯌꯥꯗꯦꯗ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯍꯧꯕꯅꯤ ꯃꯥꯅ ꯑꯝꯇ ꯍꯦꯛ ꯌꯥꯗꯦ ꯄꯨꯔꯥ ꯑꯣꯜꯂꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯂꯦꯃꯟꯗꯅ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯔꯕꯅꯤ ꯃꯉꯣꯟꯗ ꯆꯠꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯍꯧꯒꯗꯕꯒ ꯎꯔꯤꯔꯩꯅ ꯑꯗꯣ ꯑꯇꯩ ꯑꯇꯩ ꯌꯥꯗ꯭ꯔꯁꯨ ꯊꯥꯕꯜꯗꯤ ꯆꯣꯡꯁꯤ ꯀꯣꯏꯇꯥ ꯅꯨꯡꯁꯤ ꯍꯣꯏꯒꯤ ꯄꯛꯇꯕ ꯃꯇꯩꯗꯣ ꯅꯪꯒꯤ ꯑꯅꯧꯕ ꯁꯛꯂꯣꯟꯁꯦ ꯎꯖꯔꯝꯈꯤꯔꯣꯏ ꯊꯥꯕꯜ ꯅꯨꯃꯤꯠꯇ ꯉꯛꯍꯟꯁꯦꯕ ꯊꯥꯗꯣꯏꯁꯦ ꯑꯁꯨꯝꯅ ꯐꯖꯕ ꯑꯣꯏꯔꯦꯅ ꯅꯨꯡꯁꯤꯅ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯃꯥꯅꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯤꯔꯥꯏꯈꯤꯕꯗꯣ ꯀꯔꯤꯒꯤ ꯅꯨꯡꯒꯤꯅꯣ ꯀꯥꯏꯅꯒ ꯇꯛꯁꯤ ꯁꯣꯜꯍꯟꯁꯦꯕ ꯃꯩꯔꯥꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯟꯕ ꯇꯜꯂꯗꯨꯅ ꯑꯗꯣ ꯅꯣꯏ ꯋꯥꯔꯤ ꯁꯥꯎꯀꯣ ꯑꯩ ꯊꯕꯛ ꯂꯩꯍꯧꯋꯦ ꯍꯜꯂꯒꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯌꯨꯝꯗ ꯊꯕꯛ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯍꯧꯋꯤ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯩꯔꯥꯕ ꯆꯠꯈꯤ ꯎꯔꯤꯔꯩꯅ ꯏꯇꯥ ꯍꯟꯗꯛꯇꯤ ꯊꯥꯕꯜ ꯆꯣꯡꯁꯤꯀꯣ ꯅꯣꯏꯕꯨ ꯑꯩ ꯇꯜꯂꯦꯃꯤ ꯅꯨꯡꯁꯤꯅ ꯈꯪꯗꯦ ꯅꯪꯅ ꯇꯟꯕ ꯇꯟꯗꯕ ꯑꯩꯈꯣꯏꯗꯤ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯅꯪꯒ ꯇꯤꯟꯅꯔꯣꯏꯗꯕꯅꯤ ꯍꯣꯏ ꯁꯤ ꯐꯔꯦ ꯆꯣꯡꯉꯁꯤ ꯅꯨꯡꯁꯤꯅ ꯑꯗꯨꯅꯤꯗꯅ ꯍꯟꯗꯛ ꯊꯥꯕꯜꯁꯤꯗꯤ ꯄꯥꯈꯪ ꯃꯩꯈꯩꯗꯤ ꯅꯪ ꯎꯕꯗ ꯂꯣꯡꯀꯦꯟ ꯀꯦꯟꯕ ꯁꯣꯏꯔꯔꯣꯏ ꯎꯔꯤꯔꯩꯅ ꯄꯥꯈꯪ ꯑꯇꯩ ꯂꯥꯏꯔꯤ ꯅꯣꯏꯅ ꯑꯇꯩ ꯄꯛꯇꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯊꯥꯗꯣꯏ ꯎꯕꯗ ꯂꯣꯡꯀꯦꯟ ꯀꯦꯟꯗꯣꯏꯁꯦ ꯑꯁ ꯋꯥꯔꯤꯒꯗꯤꯕ ꯅꯣꯏ ꯑꯅꯤꯁꯨ ꯌꯥꯏꯍꯦ ꯎꯔꯤꯔꯩꯅ ꯑꯗꯣ ꯏꯇꯥ ꯅꯪ ꯅꯨꯡꯁꯤꯍꯣꯏꯒꯤ ꯃꯇꯩ ꯄꯛꯇꯕꯗꯣ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯣ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅꯤꯅ ꯃꯥꯕꯨ ꯀꯥꯎꯒꯦ ꯍꯥꯏꯗꯤ ꯄꯥꯛ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥꯈꯜꯗꯤ ꯈꯟꯗ꯭ꯔꯦꯗ ꯇꯁꯦꯡꯅ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯏꯀꯥꯏ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯅ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯈꯜꯂꯨꯕꯗ ꯏꯗꯨꯝ ꯏꯀꯥꯏꯕ ꯍꯦꯟꯅ ꯐꯥꯎꯔꯛꯏ ꯏꯁ ꯆꯣꯍꯦ ꯀꯔꯤꯒꯤ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯕꯅꯣ ꯑꯩꯗꯤꯅꯦ ꯏꯇꯩ ꯑꯣꯏꯔꯁꯨ ꯃꯥꯏ ꯁꯨꯡꯆꯥꯅ ꯍꯦꯛ ꯆꯥꯟꯅꯗꯦ ꯃꯗꯨꯏ ꯃꯤꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯗ ꯂꯩꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯨꯝꯗ ꯀꯣꯛ ꯍꯟꯈ꯭ꯔꯗꯤ ꯐꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ ꯌꯥꯝ ꯂꯦꯝꯕ ꯋꯥꯈꯜ ꯌꯥꯝ ꯇꯥꯕ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯅꯨꯄꯤꯅꯒ ꯌꯥꯝ ꯉꯥꯎꯅꯕꯅꯤ ꯏꯕꯦꯝꯃ ꯃꯥꯅ ꯁꯥꯔꯤꯁꯦ ꯎꯔꯤꯔꯩꯅ ꯏꯁ ꯁꯛꯇꯥꯗꯨꯒ ꯃꯥꯕꯨꯗꯤ ꯃꯩꯔꯥꯕꯅ ꯍꯦꯟꯅ ꯗꯃꯥꯅ ꯍꯦꯜꯂꯤ ꯐꯖꯕ ꯃꯩꯔꯥꯕꯗꯤ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯩ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯦ ꯃꯁꯛꯇꯒꯤ ꯃꯇꯧꯗꯒꯤ ꯁꯕꯥꯟꯗꯒꯤ ꯐꯤꯕꯝꯗꯒꯤ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯃꯤ ꯊꯥꯏꯅ ꯑꯩꯅ ꯏꯟꯈꯠꯂꯛꯄ ꯀꯥꯟꯗ ꯃꯩꯔꯥꯕꯗꯣ ꯑꯩꯅ ꯂꯣꯠꯅꯒ ꯉꯥꯎꯖꯔꯝꯃꯤ ꯄꯣꯠꯅꯤ ꯅꯨꯡꯁꯤꯅ ꯌꯥꯝ ꯉꯝꯃꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯁ ꯊꯥꯏꯅꯒꯤ ꯋꯥꯅꯤꯕ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤ ꯑꯩꯒꯤꯗꯤ ꯇꯥ ꯈꯨꯗꯨꯝ ꯂꯩꯖꯔꯁꯤꯗꯤ ꯑꯗꯨ ꯊꯥꯗꯣꯏ ꯅꯪ ꯃꯩꯔꯥꯕꯒ ꯑꯣꯏꯅ ꯀꯣꯏꯅꯔꯣꯗꯅ ꯅꯣꯏ ꯑꯅꯤꯗꯤ ꯂꯨꯅꯁꯨ ꯇꯤꯟꯅꯩ ꯋꯥꯈꯜꯁꯨ ꯌꯥꯝ ꯆꯥꯟꯅꯩ ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯅꯪ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯣꯏꯅꯤ ꯅꯨꯡꯁꯤꯅ ꯍꯥꯏꯒꯨꯝꯂꯗꯅ ꯊꯥꯗꯣꯏ ꯅꯪ ꯃꯩꯔꯥꯕꯒ ꯀꯣꯏꯅꯔꯣ ꯑꯁ
ꯅꯣꯏꯗꯤ ꯁꯤ ꯀꯔꯟ ꯌꯥꯝ ꯉꯥꯡꯉꯤ ꯃꯩꯔꯥꯕꯅ ꯇꯥꯔꯒ ꯏꯀꯥꯏꯗꯅ ꯀꯧꯅꯕ ꯉꯝꯗꯅꯕ ꯊꯕꯛ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪꯅ ꯂꯥꯛꯂꯕꯗ ꯈꯨꯜ ꯈꯨꯜ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯁꯤꯟꯕ ꯊꯥꯕꯜ ꯆꯣꯡꯕ ꯇꯧꯔꯝꯃꯤ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯊꯥꯕꯜ ꯆꯣꯡꯅꯕ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯃꯍꯩ ꯀꯦꯟꯅꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯊꯣꯛꯂꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯨ ꯃꯩꯔꯥꯕꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯃꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯩꯔꯥꯕ ꯆꯠꯅ ꯆꯠꯅ ꯊꯥꯗꯣꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯊꯥꯗꯣꯏ ꯑꯁꯦꯡꯕ ꯐꯖꯕ꯭ꯔꯅꯦ ꯌꯥꯝ ꯐꯖꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯥꯏꯅ ꯍꯥꯏꯅꯕꯗꯣ ꯅꯪꯗꯧꯅ ꯐꯖꯔꯝꯒꯗ꯭ꯔꯅꯦ ꯐꯖꯗꯦꯕꯣ ꯅꯪꯅ ꯍꯦꯜꯂꯝꯃꯤ ꯅꯪꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯤ ꯐꯖꯕꯁꯨ ꯅꯨꯡꯁꯤꯕꯁꯨ ꯍꯥ ꯅꯨꯡꯁꯤꯕꯁꯨ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯑꯩꯗꯤ ꯀꯥꯎꯋꯦ ꯁꯤ ꯅꯥꯆꯣꯝꯁꯤ ꯆꯤꯟꯁꯤꯜꯂꯣ ꯊꯥꯗꯣꯏ ꯃꯩꯔꯥꯕꯗꯒꯤ ꯅꯥꯆꯣꯝ ꯑꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯑꯣꯏꯒꯤ ꯅꯥꯠꯄꯗꯨꯗ ꯆꯤꯟꯁꯤꯜꯂꯤ ꯅꯥꯆꯣꯝꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯦꯜꯂꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗꯤ ꯊꯥꯒꯠꯂꯨ ꯊꯥꯒꯠꯄꯗ ꯁꯦꯜ ꯇꯤꯡꯗꯕꯅꯤ ꯑꯗꯨꯅ ꯄꯪꯊꯥꯗ ꯊꯥꯒꯠꯂꯨ ꯏꯁ ꯀꯥꯏꯗꯤ ꯋꯥꯍꯩ ꯋꯥꯇꯥꯅꯨꯗꯨꯅ ꯊꯥꯒꯠꯄꯗ ꯁꯦꯜ ꯇꯤꯡꯗꯕꯅꯤ ꯀꯥꯏ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯛꯂꯝꯃꯤ ꯎꯔꯤꯔꯩꯒ ꯅꯨꯡꯁꯤꯒꯁꯨ ꯍꯥꯟꯅꯅ ꯊꯥꯗꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯅ ꯍꯩꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯤꯡ ꯑꯁꯤꯗꯤ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯤ ꯌꯥꯝ ꯐꯖꯩꯌꯦ ꯎꯔꯤꯔꯩꯅ ꯑꯗꯨꯅꯦ ꯃꯤ ꯈꯨꯐꯖ ꯑꯃꯅꯤ ꯏꯕꯦꯝꯃ ꯅꯪ ꯑꯩ ꯐꯥꯎ ꯉꯥꯎꯔꯤꯀꯣ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯁꯨ ꯌꯥꯝ ꯐꯖꯩ ꯅꯣꯏ ꯑꯅꯤꯗꯒꯤ ꯑꯩꯅ ꯀꯩꯁꯨ ꯍꯦꯟꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯁꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯁꯤꯗꯧꯔꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯩꯔꯥꯕꯅ ꯆꯣꯡꯉꯨ ꯑꯩ ꯍꯣꯔꯦꯟ ꯊꯥꯕꯜ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯆꯪꯕꯤꯒꯦ ꯊꯥꯗꯣꯏ ꯃꯇꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯤ ꯂꯣꯌꯥꯁꯨ ꯅꯨꯡꯁꯤ ꯁꯪꯕ ꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏꯕꯨ ꯎꯔꯝꯃꯤ ꯀꯩꯅꯣ ꯑꯁꯤꯕꯨ ꯊꯥꯗꯣꯏꯔꯣ ꯀꯩꯅꯣ ꯃꯥꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯣꯡꯂꯝꯃꯤꯅꯦ ꯀꯩꯅꯣ ꯀꯩ ꯈꯨꯐꯖꯅꯣ ꯍꯥꯏꯕꯅꯤ ꯑꯁꯨꯃꯥꯏꯅ ꯐꯖꯕ ꯊꯥꯗꯣꯏꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯑꯩꯁꯤꯕꯨ ꯃꯤꯠ ꯁꯣꯛꯂꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥ ꯃꯃꯤꯠꯀꯗꯨ ꯅꯣꯏꯗꯨꯅ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯑꯩꯒꯤ ꯃꯤꯠ ꯁꯣꯛꯄꯒꯤ ꯅꯠꯇ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯁꯦꯡꯕꯒꯤꯁꯨ ꯊꯥꯗꯣꯏꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯖ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯁ ꯊꯃꯣꯏꯒꯁꯦ ꯈꯪꯄꯦꯠ ꯄꯦꯠꯊꯔꯦꯗ ꯋꯥꯈꯜꯒꯁꯦ ꯃꯒꯨꯟ ꯈꯜꯂꯦ ꯍꯥꯏ ꯋꯥꯅꯤ ꯀꯥꯟꯅꯕꯣꯠꯇꯦ ꯑꯃꯨꯛꯇ ꯃꯥꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕꯁꯦ ꯌꯦꯡꯈꯤꯒꯦ ꯑꯁꯤ ꯈꯟꯅ ꯂꯣꯌꯥ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯝꯃꯤ ꯃꯩꯔꯥꯕꯁꯨ ꯊꯥꯗꯣꯏꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯀꯟꯅ ꯁꯪꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯊꯥꯕꯜ ꯅꯨꯃꯤꯠꯇ ꯎꯈꯤꯕ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯂꯣꯌꯥꯅ ꯊꯥꯗꯣꯏꯕꯨ ꯄꯥꯝꯂꯛꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯂꯣꯌꯥ ꯊꯥꯗꯣꯏꯕ ꯁꯨꯝ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯂꯣꯌꯥ ꯅꯨꯡꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯤ ꯅꯨꯡꯁꯤ ꯅꯣꯏ ꯅꯇꯥ ꯊꯥꯗꯣꯏꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯃꯤ ꯅꯪꯕꯨ ꯉꯝꯃꯔꯣꯏ ꯃꯤꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤꯅ ꯏꯀꯥꯏ ꯍꯥꯏꯖꯕ ꯀꯥꯟꯗꯨꯗꯅ ꯏꯇꯩꯅ ꯇꯥꯊꯤ ꯆꯩꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯤꯌꯨ ꯀꯥꯏꯅ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯏꯇꯩꯅ ꯁꯥꯅ ꯑꯣꯏꯅ ꯍꯥꯏꯖꯧ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯀꯥꯏ ꯇꯧꯕꯅꯦꯃꯤ ꯅꯪꯕꯨ ꯁꯤ ꯃꯔꯝ ꯃꯣꯛꯄꯅꯦꯕ ꯅꯪꯅ ꯅꯇꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯇꯜꯂꯦ ꯍꯥꯏꯕ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯏꯕꯤꯗ꯭ꯔꯣ ꯃꯤꯉꯣꯟꯗ ꯇꯥꯊꯤ ꯆꯩꯔꯨꯅꯣ ꯀꯣꯟꯅ ꯅꯤꯡꯉꯝꯃꯣꯏꯅ ꯑꯩꯁꯨ ꯊꯑꯣꯏꯅ ꯆꯩꯒꯦꯅ ꯆꯩꯕ ꯅꯠꯇꯦ ꯁꯨꯝ ꯃꯃꯥꯡꯊꯛꯇ ꯃꯥꯅ ꯑꯩꯕꯨ ꯁꯟ ꯍꯨꯔꯥꯟꯕꯅꯦꯅ ꯏꯔꯜ ꯁꯤꯈꯤꯕꯗꯨꯒꯤ ꯁꯥꯎꯅꯤꯡꯗꯅ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯆꯩꯈꯤꯕꯅꯦ ꯍꯣ ꯑꯗꯨꯒꯤ ꯑꯣꯏꯒꯦꯔꯥ ꯀꯔꯤꯒꯤ ꯑꯣꯏꯒꯦꯒꯦ ꯑꯩꯗꯤ ꯏꯇꯩꯅ ꯏꯇꯥ ꯊꯥꯗꯣꯏꯗ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯋꯥꯗꯣ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯗꯤ ꯅꯠꯇꯦ ꯏꯇꯩꯅ ꯏꯇꯥ ꯊꯥꯗꯣꯏ ꯈꯪꯄꯥꯝ ꯄꯥꯝꯃꯛꯏꯁꯦ ꯏꯇꯥ ꯊꯥꯗꯣꯏꯅ ꯃꯁꯛ ꯐꯖꯊꯣꯔꯛꯄꯒꯤꯔꯕ ꯐꯖꯕꯒꯤ ꯄꯥꯝꯃꯛꯏꯔꯕ ꯏꯇꯩꯒꯤꯁꯦ ꯍꯥꯟꯅꯗꯤ ꯃꯥꯅ ꯃꯁꯛ ꯐꯖꯊꯣꯛꯑꯝꯕꯒꯤ ꯄꯥꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ ꯑꯩꯁꯨ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯃꯉꯣꯟꯗ ꯇꯥꯊꯤ ꯉꯥꯡꯕꯤꯈꯤꯕꯁꯤꯡꯗꯣ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯕꯅꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯑꯃꯨꯛꯇ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯊꯥꯗꯣꯏꯗ ꯍꯥꯏꯕꯤꯌꯣ ꯑꯩꯗꯤ ꯉꯝꯃꯣꯏꯌꯦ ꯅꯁꯥꯅ ꯑꯗꯨꯝ ꯍꯥꯏꯖꯧ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯄꯠ ꯇꯠꯈ ꯌꯥꯗ꯭ꯔꯕꯗ ꯂꯣꯌꯥ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯂꯣꯌꯥ ꯊꯥꯗꯣꯏꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯍꯩꯗꯕ ꯌꯥꯗꯦ ꯈꯟꯅ ꯊꯥꯗꯣꯏꯒ ꯎꯅꯅꯕ ꯄꯥꯝꯕꯩ ꯊꯤꯔꯛꯄꯗ ꯃꯩꯔꯥꯕꯗ ꯇꯥꯔꯝꯃꯤ ꯂꯣꯌꯥꯅ ꯏꯇꯥꯎ ꯅꯪꯗꯤ ꯊꯥꯗꯣꯏꯒꯁꯨ ꯂꯨꯅ ꯇꯤꯟꯅꯕꯅꯤꯅ ꯅꯪꯅ ꯑꯃꯨꯛꯇ ꯑꯩꯒ ꯊꯥꯗꯣꯏꯒ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯊꯥꯗꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯏ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯃꯉꯣꯟꯗ ꯍꯥꯏꯖꯒꯦ ꯏꯇꯥꯎꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯏꯇꯥꯎꯅ ꯊꯥꯗꯣꯏꯗꯣ ꯑꯩꯅ ꯎꯅꯁꯤ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯩꯔꯥꯕ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨꯗ ꯈꯣꯏꯗꯧ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯂꯣꯌꯥꯕꯨ ꯅꯨꯡꯁꯤꯖꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯐꯔꯦ ꯑꯩ ꯊꯥꯗꯣꯏꯗ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯊꯥꯗꯣꯏꯗꯣ ꯍꯣꯔꯦꯟ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ
ꯑꯩꯅ ꯑꯃꯨꯛꯇ ꯊꯣꯛꯂꯣ ꯍꯥꯏꯗꯅ ꯏꯇꯥꯎꯅ ꯈꯔꯝꯇ ꯇꯝꯕꯤ. ꯑꯩ ꯁꯣꯏꯗꯅ ꯊꯥꯗꯣꯏꯗ ꯏꯇꯥꯎꯅ ꯎꯅꯁꯤ ꯍꯥꯏꯔꯦꯅ ꯇꯝꯒꯦ. ꯃꯥꯁꯨ ꯏꯇꯥꯎꯅ ꯎꯅꯁꯤ ꯍꯥꯏꯔꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤꯗ. ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯃꯐꯝꯗ ꯍꯥꯏꯖꯕ ꯐꯪꯂꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ. ꯄꯨꯝꯅꯃꯛ ꯏꯇꯥꯎꯒꯤ ꯃꯄꯥꯜꯗꯒꯤꯅꯤ. ꯏꯇꯥꯎꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯄꯥꯎꯁꯦ ꯊꯥꯗꯣꯏꯗ ꯇꯝꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯩꯔꯥꯕ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯃꯩꯔꯥꯕ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ. ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯕꯟꯕ ꯐꯥꯎꯔꯤꯕ? ꯊꯥꯗꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯀꯥꯎꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯊꯥꯗꯣꯏꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯈꯣꯏꯗꯥꯖꯕ ꯃꯍꯥꯛꯀ ꯅꯨꯡꯁꯤꯕ ꯊꯨꯡꯌꯧꯅꯕ ꯁꯤꯟꯕꯁꯤꯅ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯐꯪꯕ ꯁꯛꯂꯨꯒꯦ. ꯃꯁꯤꯗ ꯑꯩꯅ ꯑꯌꯦꯠꯄ ꯄꯤꯕ ꯆꯨꯝꯗꯦ. ꯑꯁꯤ ꯀꯟꯅ ꯃꯩꯔꯥꯕ ꯁꯨꯝ ꯂꯥꯛꯄꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ. ꯊꯥꯗꯣꯏꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨ ꯂꯩꯔꯝꯃꯤ. ꯃꯩꯔꯥꯕ ꯇꯞꯂꯞꯅ, ꯗꯣꯔꯣ, ꯃꯩꯔꯥꯕ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯩꯅ ꯄꯨꯔꯛꯏ. ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯕꯨꯔꯣ, ꯅꯣꯏ ꯑꯃꯗꯨꯅ ꯅꯪꯒ ꯑꯝꯇ ꯎꯅꯁꯤ. ꯅꯣꯏ ꯑꯃ ꯍꯥꯏꯗꯤ ꯀꯅꯥ? ꯅꯣꯏ ꯑꯃ ꯍꯥꯏꯗꯤ ꯅꯪꯒꯤ ꯇꯥꯂꯣꯌꯥꯗꯣ. ꯃꯥꯅꯅꯦ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ. ꯃꯃꯥꯡꯊꯛꯇ ꯃꯥꯅ ꯅꯪꯉꯣꯟꯗ ꯇꯊꯤ ꯇꯊꯤ ꯆꯩꯈꯤꯕꯗꯣ ꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ. ꯃꯥꯅ ꯅꯪꯒ ꯎꯅꯗꯨꯅ ꯆꯝꯊꯣꯛꯅꯕ ꯄꯥꯝꯃꯤ. ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯔꯛꯏ. ꯃꯥꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯊꯣꯛꯂꯣꯅ ꯍꯥꯏꯔꯛꯄꯅꯦ. ꯊꯥꯗꯣꯏ ꯅꯍꯥꯟꯈꯩ ꯑꯣꯏꯔꯕꯗꯤ ꯃꯩꯔꯥꯕꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯃꯁꯥꯗꯨꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯐꯥꯎꯗꯕꯒꯨm ꯇꯧꯔꯝꯃꯤ. ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯅꯗꯕꯅꯤ. ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯂꯤꯅꯤ. ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ. ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯧꯔꯦꯀꯣ. ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯅꯒ ꯀꯦꯟꯁꯤꯜꯂꯛꯏ. ꯃꯩꯔꯥꯕ, ꯑꯩ ꯃꯥꯒ ꯎꯅꯕ ꯇꯜꯂꯤꯗ. ꯀꯩꯒꯤ ꯇꯜꯂꯤꯅꯣ? ꯇꯟꯖꯥ ꯐꯖꯕꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯒꯅꯨ. ꯅꯍꯥꯛꯅ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅ ꯅꯪꯒ ꯎꯅꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯇꯜꯂꯤ ꯍꯥꯏꯔꯤꯕ ꯄꯪꯒꯅꯣ ꯄꯪꯄꯤ. ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯃꯩꯔꯥꯕ ꯊꯥꯗꯣꯏꯕꯨ ꯂꯣꯌꯥꯒ ꯎꯅꯕ ꯊꯤꯟꯗꯣꯔꯛꯂꯝꯃꯤ. ꯃꯩꯔꯥꯕ ꯆꯠꯅ ꯆꯠꯅ ꯊꯥꯗꯣꯏꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ. ꯌꯦꯡꯖꯕꯇ ꯃꯉꯥꯏꯔꯦ. ꯄꯥꯡꯗꯕ ꯊꯃꯣꯏ, ꯂꯣꯟꯊꯣꯛꯇꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯔꯤ. ꯊꯥꯗꯣꯏ ꯃꯥꯁꯨ ꯂꯣꯌꯥꯒ ꯎꯅꯕ ꯆꯠꯂꯤ ꯍꯥꯏꯕ ꯈꯛꯇꯅꯤ. ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯕ ꯄꯣꯛꯂꯝꯗꯦ. ꯊꯥꯗꯣꯏ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯩꯔꯥꯕꯗ ꯀꯧꯔꯛꯂꯝꯃꯤ. ꯃꯩꯔꯥꯕ, ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯅꯥꯆꯣꯝ ꯄꯤꯗ꯭ꯔꯤꯗꯤ? ꯑꯩꯒꯤ ꯅꯥꯆꯣꯝ ꯄꯨꯔꯛꯄ ꯀꯥꯎꯔꯕ꯭ꯔꯣ? ꯑꯩꯅ ꯅꯣꯡꯃꯇ ꯅꯪꯒꯤ ꯅꯥꯆꯣꯝ ꯄꯨꯔꯛꯄ ꯀꯥꯎꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯕ꯭ꯔꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯅꯥꯆꯣꯝ ꯄꯤꯗ꯭ꯔꯤꯕ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯥꯆꯣꯝ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯊꯥꯗꯣꯏ. ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯪꯒꯤ ꯅꯥꯆꯣꯝ ꯄꯤꯅꯕ ꯃꯤꯁꯛꯇꯤ ꯑꯩ ꯅꯠꯇꯦ, ꯅꯪꯒꯤ ꯇꯥꯂꯣꯌꯥꯅꯤ ꯊꯥꯗꯣꯏ. ꯑꯩꯒꯤ ꯅꯥꯆꯣꯝꯁꯤꯗꯤ ꯆꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ, ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯅꯥꯆꯣꯝꯅꯤ. ꯅꯪꯒꯤ ꯅꯥꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝꯅꯤ. ꯃꯁꯤꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯗꯨꯅ ꯅꯥꯆꯣꯝꯁꯦ ꯑꯗꯨꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯖꯔꯁꯅꯨ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯉꯁꯤ ꯅꯪꯁꯦ ꯅꯍꯥꯟꯈꯩꯒ ꯌꯥꯝ ꯃꯥꯟꯅꯗꯦ. ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨꯝ ꯇꯧꯗꯦꯗ. ꯑꯗꯣ ꯑꯥꯗ ꯅꯪꯒꯤ ꯇꯥꯂꯣꯌꯥꯁꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯆꯠꯂꯨ. ꯎꯔꯦ ꯊꯥꯗꯣꯏꯁꯨ ꯂꯣꯌꯥꯅ ꯃꯉꯣꯟꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ. ꯊꯥꯗꯣꯏ ꯂꯣꯌꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯂꯤꯕ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯃꯩꯔꯥꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯂꯦꯞꯇꯅ ꯂꯩꯔꯅꯨ, ꯆꯠꯂꯣ. ꯅꯪꯒꯤ ꯇꯥꯂꯣꯌꯥꯁꯦ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯝꯂꯅꯤ. ꯊꯥꯗꯣꯏ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯂꯣꯌꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯥꯡꯉꯤ. ꯑꯃꯨꯛꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯃꯩꯔꯥꯕ ꯃꯈꯨꯠ ꯑꯗꯨꯅ ꯆꯠꯂꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ. ꯊꯥꯗꯣꯏ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ. ꯃꯊꯃꯣꯏ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯛꯂꯝꯃꯤ. ꯊꯥꯗꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯣꯌꯥꯒꯤ ꯅꯥꯛꯇꯁꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯑꯗꯨꯕꯨ ꯇꯨꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯃꯩꯔꯥꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ. ꯂꯣꯌꯥ ꯍꯔꯥꯎꯅ, ꯊꯥꯗꯣꯏ, ꯅꯪꯅ ꯑꯩꯒ ꯎꯅꯕ ꯊꯣꯛꯂꯛꯄꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯏ. ꯑꯩꯗꯤ ꯅꯪ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯋꯥꯔꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯉꯥꯏꯖꯃꯜꯁꯦ ꯅꯪꯅ ꯃꯥꯡꯍꯟꯕꯤꯗ꯭ꯔꯤ. ꯊꯥꯗꯣꯏ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯂꯥꯞꯇꯛꯅ ꯆꯠꯈ꯭ꯔꯤꯕ ꯃꯩꯔꯥꯕꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ. ꯂꯣꯌꯥ ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯏ. ꯊꯥꯗꯣꯏ, ꯅꯪꯁꯤ ꯌꯥꯝ ꯍꯣꯡꯂꯝꯃꯤ. ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯤ. ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯊꯣꯛꯂꯝꯃꯤ. ꯑꯩꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯐꯖꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ. ꯊꯥꯗꯣꯏ ꯑꯗꯨꯃꯛ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯝꯇ ꯄꯤꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ. ꯀꯩꯗꯧꯔꯒꯦ ꯋꯥꯒꯝꯇ ꯉꯥꯡꯗ꯭ꯔꯕꯗꯤ? ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯊꯥꯗꯣꯏ, ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯅꯪꯕꯨ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯗꯨꯅ ꯏꯀꯥꯏꯕ ꯄꯤꯈꯤ ꯍꯥꯏꯅ ꯉꯁꯤꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯤꯕ꯭ꯔꯥ? ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ
ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯀꯥꯎꯊꯣꯛꯂꯁꯤ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯃ ꯍꯧꯔꯁꯤ ꯊꯥꯗꯣꯏ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯆꯠꯂꯒꯦ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯣꯟꯅꯔꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛꯁꯦ ꯅꯪ ꯅꯠꯂꯝꯗ꯭ꯔꯦ ꯃꯩꯔꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯗꯨꯅ ꯆꯠꯈꯤ ꯂꯣꯌꯥꯗꯤ ꯏꯉꯛ ꯉꯛꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯊꯥꯗꯣꯏ ꯃꯩꯔꯥꯕꯒꯤ ꯇꯨꯡꯗ ꯃꯩꯔꯥꯕꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯁꯣꯔ ꯊꯥꯕꯦꯠ ꯊꯥꯕꯦꯠ ꯍꯣꯟꯗꯨꯅ ꯃꯩꯔꯥꯕ 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 ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯎꯔꯦ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯇꯨꯡꯗ ꯄꯤꯍꯧ ꯄꯤꯍꯧ ꯂꯦꯞꯂꯝꯂꯤꯕꯗꯣ ꯊꯥꯗꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯊꯅꯝꯃꯒ ꯆꯠꯈ꯭ꯔꯤꯗꯤ ꯍꯩꯃ ꯅꯪꯒꯤ ꯇꯥꯂꯨꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣꯁꯅꯨ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯆꯠꯂꯣꯅ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯩꯗꯧꯔꯒꯦ ꯋꯥꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯆꯣꯝ ꯄꯤꯔꯛꯑꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯅꯕ ꯍꯦꯛ ꯄꯨꯔꯛꯄ ꯅꯥꯆꯣꯝꯗꯣ ꯄꯤꯔꯛꯑꯣ ꯃꯩꯔꯥꯕ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯅꯥꯆꯣꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯥꯗꯣꯏꯗ ꯄꯤ ꯁꯤ ꯆꯤꯜꯂꯛꯎ ꯆꯤꯜꯂꯛꯎ ꯍꯥꯏꯕ ꯃꯩꯔꯥꯕ ꯅꯥꯆꯣꯝ ꯑꯗꯨ ꯊꯥꯗꯣꯏꯒꯤ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯆꯤꯟꯒꯦ ꯇꯧꯏ ꯑꯣꯏꯗ ꯅꯠꯇꯦ ꯌꯦꯠꯇ ꯆꯤꯜꯂꯛꯎ ꯃꯩꯔꯥꯕ ꯏꯉꯛ ꯉꯛꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ ꯆꯤꯜꯂꯛꯎ ꯍꯥꯏꯗꯤ ꯀꯣꯛ ꯆꯤꯜꯂꯛꯎ ꯀꯩ ꯃꯔꯩꯅꯣ ꯅꯪꯒꯤꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯩꯅꯤ ꯅꯪꯒꯤ ꯅꯥꯆꯣꯝꯁꯦ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯆꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯅꯥꯆꯣꯝꯅꯤ ꯍꯥꯏꯕ ꯇꯥꯏ ꯅꯪꯒꯤ ꯅꯥꯆꯣꯝꯁꯦ ꯑꯩꯅ ꯆꯟꯅꯐꯝ ꯈꯪꯍꯟꯒꯅꯤ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯆꯦꯟꯒꯅꯤ ꯃꯩꯔꯥꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯥꯗꯣꯏꯅ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯩꯔꯥꯕꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯤ ꯅꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯊꯥꯗꯣꯏ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯅꯪꯗꯤ ꯑꯩꯅ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯅꯪꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯕ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯔꯒ ꯑꯩꯅ ꯀꯔꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨ ꯄꯥꯡꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯪꯅ ꯄꯥꯡꯗꯕ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯅꯪꯒꯨꯝꯅ ꯄꯥꯡꯗꯕꯤ ꯑꯣꯏꯔꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯑꯗꯨꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪ ꯑꯩꯅ ꯂꯨꯍꯣꯡꯕꯤꯁꯟꯅꯈꯤꯕꯗꯣ ꯑꯁꯦꯡꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯁꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯁꯥꯅ ꯂꯣꯏꯅ ꯌꯥꯖꯔꯤ ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯍꯥꯛꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯖꯔꯛꯄꯒꯤ ꯃꯍꯩꯅ ꯄꯣꯠꯂꯣꯏꯗ ꯊꯥꯗꯣꯏꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ